Thaina mamangayda thambal kaubi nupi ama magi mapuroiba Sanatomba kauba amaga leirami. Makhoi ani yumban lambida khongdaba asi chahi ahum mari surami. Masi phawbada mamita macha amata uramde. Lekagi wathi ngangnaba nupa nupi kharanadi Sanatomba bu atopa nupi thinanaba wahayamna insilami. Khara amanadi phajana haibasu yawi. Itaw nang thambal nataba nupi ama thiru kanararo. Magi haktak asida nang ama hinglami haibagi khongol loina mutkiba tare. Yamna phaba nupi ama lei. Aina sinbiradabani. Thambal sidine mapamda thakro kanadreba. Amana mo hairai. Hoine itaw. Pisak piklingaidagi aikhoi se tinarakpani. Nang ama leirambagi khongol mutba haibase aikhoi di hayengwai lairai pakta yengba ngamloibo. Amana musat khumlai. Itaw nupi aphaba amadi leiri he. Leisabini kharadi liri thambalna mapamna chatkiba khaktani ngairiba. Amana mo hairai. Kainu noi mayamna ngasaidagi migi yum thuwainaba hotnarisibo. Othokpani he noisidi. Sanatombadi karisu khomde. Nokfet tawraga tumina lei. Nongmadi thambalna magi nupada. Nupa aikhoi anise ichasu yawgadaba mandre. Nupi ama thinanaba tawrasido. Magi nupana noklaga Nangi wasidi yam nokninglaida. Yum panbasu chahi ahum mari khakta ngai. Nati nangi wado asoibam iyaw yawri. Hojik walibase angang ichani. Aduga nupi thiyu kaina. Angang ama yokse haigadabani ne angawbisidi. Phagi tawnu nupa taningde ko. Haima. Nupi amabu thiraga amuksho angang yawdrena khalesini. Adagi amo amamuk lawraba. Adudasu yawdraba. Adumaina mathang sum lawradi. Haish. Aidi ningthawmagi natabanina nupi mayamdudi loina thakpudi ngamoi. Magi wahaising adu loidringai magi nupi thambalna saurapna. Phagi yam tathoi. Aida jangjakhragi. Aina haijariba ase thawoina sukta thabidi. Magi nupana noklaga. Ai angawbi. Hayengdi jingda singjanba chatkadabani ko. Aikhoi ani mamlingaidagi chatkadabani. Mina kalak pinanaba wa hairakanu ko. Japhu kairaga gwakna harawi haiba ma leibani ko. Magi nupina amo chak puraga chatkadoiro natraga yumda chak chaba amo karakadoiro. Aidi khuma aroidrana khalubani. Khumdi khumbireidana. Aise nuksibadi phawriba zat oire. Thambaldo karisu khumlaktre manarudre. Nongan jingai khara mamli tawringai matamda haugatkre Sanatombado. Chak ising loina thongkre imungi kupnom hotnabada wajarabi magi nupibu ngaidre. Tumliba magi nupibu nushina yenglaga khalli. Thambal ai nang natana atopa nupi amataga yumban lambida khong thangjin gaina khande. Icha haibadudi ama yoklaga loi. Nangi mahut sinbinaba kanasu leirui aigi famda. Asamna nonganduna makhoi chingda chatpa hori. Lambida Sanatombana laknarai. Aibu nupi thiyo haidaine. Aduna aidi nupi ama thirage haina khalle. Nangse nusidaba hori. Nupi amada yam luna tawdoini. Aduna aishu masidagi chak thongba tamabani. Kaisu kaideda. Ai ama leiraga icha ama phawba leite. Nungaina nusi chanana adum leminabiyo. Aduna ne aina chak thongbaga tamba horise. Kuiraroida icha kaida uradabani. Nangsu napam chatpa yaroi. Nupi atombiduga nungtigi khatnadoinina. Ayuk numidang noi anina samgada phoidatna handoini. Aina isinga hijalaga khambado. Tanja aduda mathanda amuksu nukjai aduga hairai. Phanabu nungaini he. Hui khatnaba khambadona khambado. As aidi prap oiningkreda. Horen chingdagi hankibaga nupi ama aikhoi ni changdana pharaga pukrasira. Nupa nayado yam higat kanuko. Aikhoi na chalise chingdani. Laitin phajana khurumaga horen tekta kaidana yum yawragane gyantana phabiro. Sanatombana as masidani ne aina atopa nupigi wakhalga swaikta mangkhrise. Mafam asibu konbiriba sakudaba lai tekta kaidaba oijage. Aigi nupi
ꯊꯝꯕꯥꯜꯒ ꯑꯩꯒꯒꯤ ꯏꯆꯥꯁꯨ ꯌꯥꯎꯍꯟꯕꯤꯔꯣ ꯑꯁ ꯀꯔꯤꯅꯣ ꯇꯧꯍꯩꯗꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯀꯔꯦꯝꯀ ꯊꯥꯏꯅꯕꯤꯒꯅꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ ꯇꯦꯡꯕꯥꯜꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯣꯛꯈ꯭ꯔꯦꯝ ꯍꯥꯏꯈ꯭ꯔꯦꯝꯅꯦ ꯈꯟꯅ ꯈꯟꯅ ꯆꯠꯄꯅ ꯆꯤꯡꯈꯣꯡ ꯌꯧꯁꯤꯜꯂꯛꯂꯦ ꯁꯅꯥꯇꯣꯝꯕꯅ ꯈꯣꯡꯅ ꯆꯠꯄ ꯍꯥꯏꯁꯤꯗꯤꯅꯦ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯂꯗꯤ ꯂꯝꯕꯤ ꯇꯦꯜꯂꯦ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯋꯥꯊꯤ ꯉꯥꯡꯉꯤꯕꯅꯤ ꯑꯩ ꯑꯁ꯭ꯋꯥꯏꯗꯒꯤ ꯁꯤꯡ ꯆꯟꯕꯁꯦ ꯍꯧꯔꯒꯦ ꯅꯪꯁꯨ ꯌꯥꯝ ꯂꯥꯞꯅꯗꯤ ꯆꯠꯊꯣꯛꯀꯅꯨꯀꯣ ꯃꯤꯠꯅ ꯎꯕ ꯃꯐꯝꯗ ꯂꯩꯌꯨ ꯍꯣꯏ ꯍꯩ ꯑꯉꯥꯎꯕꯤ ꯃꯤꯠꯅ ꯎꯔꯒ ꯃꯤꯠ ꯆꯥꯟꯅꯔꯒ ꯃꯤꯠꯆꯤ ꯈꯠꯅꯔꯒ ꯁꯤꯡ ꯆꯟꯁꯦꯕ ꯀꯣ ꯋꯥꯕ ꯐꯅꯅꯕ ꯃꯁꯤꯗꯤꯕ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕ ꯍꯩꯇꯦꯗꯀꯣ ꯅꯪꯁꯦ ꯃꯊꯥ ꯁꯥꯅꯕ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ ꯈꯛꯇꯅꯤ ꯅꯪꯅ ꯍꯩꯔꯤꯕ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯃꯈꯣꯏ ꯁꯤꯡ ꯆꯟꯕ ꯍꯧꯔꯦ ꯐꯅ ꯀꯨꯏꯅ ꯁꯤꯡ ꯆꯜꯂꯕ ꯃꯇꯨꯡꯗ ꯁꯅꯥꯇꯣꯝꯕꯗꯨ ꯆꯥꯛ ꯂꯥꯝꯂꯛꯇꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯀꯧꯔꯒ ꯂꯥꯛꯄꯗ ꯏꯉꯛ ꯉꯛꯅ ꯑꯩ ꯅꯨꯄꯤ ꯑꯩꯅ ꯉꯁꯥꯏ ꯁꯤꯗ ꯊꯝꯃꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛꯌꯨꯝꯗꯣ ꯀꯩꯅꯣ ꯂꯩꯔꯝꯗ꯭ꯔꯦꯅ ꯍꯩꯃ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯋꯥꯈꯜꯗ ꯆꯥꯛ ꯃꯌꯣꯝꯗꯣ ꯄꯨꯔꯛꯄ ꯀꯥꯎꯔꯕ ꯑꯁ ꯆꯥꯛꯅꯒ ꯃꯔꯣꯜ ꯑꯃ ꯂꯥꯝꯕꯅꯦ ꯐꯥꯒꯤꯒ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯊꯝꯕꯥꯜꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯍꯩꯃ ꯅꯨꯄꯥ ꯌꯦꯡꯉꯨꯇꯨ ꯆꯥꯛ ꯌꯨꯝꯂꯛꯄ ꯂꯥꯗꯣ ꯑꯥꯗ ꯏꯍꯥꯡ ꯍꯥꯡꯅ ꯇꯥꯕ ꯃꯥꯜꯂꯤ ꯑꯝꯇ ꯌꯦꯡꯉꯨꯁꯤꯔꯣ ꯁꯅꯥꯇꯣꯝꯕꯗꯣ ꯆꯥꯛ ꯈꯔ ꯂꯥꯝꯕꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯍꯦꯔꯥ ꯀꯅꯥꯅ ꯆꯥꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯗꯪꯗꯤ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯀꯦ ꯑꯗꯨꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯒꯦ ꯈꯪꯅꯤ ꯑꯁ ꯑꯝꯇ ꯇꯞꯊꯕꯤꯌꯨ ꯀꯩꯗꯧꯒꯦ ꯃꯥꯁꯨ ꯆꯥꯛ ꯂꯥꯝꯃꯟꯕꯒꯤ ꯆꯥꯛ ꯑꯣꯏꯔꯝꯒꯅꯤ ꯍꯩꯗꯣꯛꯈꯤꯕ ꯍꯨꯟꯗꯣꯛꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯅꯣꯡꯃꯈꯛ ꯆꯔꯥ ꯍꯦꯟꯕꯕꯨ ꯀꯩꯁꯨ ꯁꯤꯔꯨꯏ ꯁꯅꯥꯇꯣꯝꯕꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯆꯥꯛ ꯆꯥꯊꯣꯛꯈ꯭ꯔꯕ ꯂꯥ ꯑꯍꯥꯡꯕꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯎꯗ꯭ꯔꯦ ꯃꯊꯟꯇ ꯁꯣꯜꯂꯤ ꯀꯔꯤꯅꯣꯅꯦ ꯀꯅꯥꯅ ꯆꯥꯏꯖꯥꯠꯅꯣ ꯑꯇꯣꯞꯄ ꯁꯤꯡ ꯆꯟꯕ ꯃꯤꯁꯨ ꯑꯝꯇ ꯎꯗꯦ ꯑꯗꯨꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛ ꯑꯁꯤ ꯆꯥꯕ ꯍꯩꯒꯗꯕ ꯖꯤꯕꯁꯨ ꯑꯝꯇ ꯎꯗꯦ ꯀꯛꯆꯦꯡ ꯃꯆꯥ ꯈꯔ ꯆꯠꯂꯤꯕꯁꯤ ꯃꯉꯥꯏ ꯑꯁ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯅꯨꯄꯥ ꯌꯥꯔꯦꯁꯦ ꯌꯨꯝꯗ ꯍꯜꯂꯁꯦ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯔꯨꯔꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯑꯒꯅꯦ ꯁꯤꯡꯗꯣ ꯌꯥꯜꯂꯁꯦ ꯁꯅꯥꯇꯣꯝꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯒ ꯇꯥꯗꯦ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ ꯍꯦ ꯃꯊꯣꯡ ꯆꯥꯗꯕ ꯀꯅꯥꯅꯣ ꯃꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯆꯥꯊꯣꯛꯑꯒ ꯂꯣꯠꯂꯤꯁꯤꯕꯣ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔꯣ ꯆꯥꯅꯤꯡꯉꯒꯅ ꯂꯥꯝꯃꯤ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯀꯩꯁꯨ ꯁꯥꯎꯔꯤꯅ ꯍꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯣꯏꯒꯦꯔꯥ ꯊꯣꯛꯂꯛ ꯅꯨꯄꯥ ꯃꯤꯁꯨ ꯌꯥꯝ ꯂꯥꯝꯃꯟꯈꯤꯕꯒꯤ ꯆꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯇꯣꯛꯑꯣꯕ ꯁꯦꯕ ꯁꯤ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯇꯥꯟꯖꯥꯗꯨꯗ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯑꯆꯧꯕ ꯂꯥꯏꯔꯦꯟ ꯑꯃ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯒ ꯌꯥꯝꯅ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒꯤ ꯆꯥꯛ ꯑꯗꯣ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯟꯕꯗꯒꯤ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯨꯏꯔꯦ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇꯕ ꯉꯁꯥꯏ ꯃꯈꯩ ꯌꯥꯝꯅ ꯁꯥꯎꯔꯝꯕ ꯁꯅꯥꯇꯣꯝꯕꯗꯣ ꯑꯆꯧꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯎꯕꯗ ꯀꯤꯕꯅ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯕ ꯀꯥꯎꯔꯦ ꯊꯝꯕꯥꯜꯁꯨ ꯑꯗꯨ ꯃꯉꯥꯏ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄ ꯑꯃꯁꯨꯡ ꯂꯥꯏꯔꯦꯟꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯤꯕꯒ ꯉꯛꯄꯒ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯦ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯁꯦ ꯂꯥꯏꯔꯦꯟ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯏꯟꯊꯣꯛꯂꯕꯤꯅꯤ ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯁꯤꯕ ꯆꯪꯕ ꯈꯪꯗ꯭ꯔꯕꯤꯅꯤ ꯑꯗꯣꯝꯒꯤ ꯆꯥꯛ ꯆꯥꯛꯂꯦꯟ ꯑꯃꯒꯤ ꯃꯃꯜ ꯑꯗꯣ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯃꯤ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ ꯑꯩꯗꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯅꯈꯣꯏꯗ ꯄꯤꯅꯤꯡꯉꯥꯏ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯛ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯁꯅꯥꯍꯜ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯈꯤꯕꯅ ꯑꯀꯤꯕ ꯃꯥꯡꯈ꯭ꯔꯦ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯂꯃꯟ ꯊꯋꯥꯏ ꯄꯥꯟꯕ ꯃꯁꯦꯜ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯑꯗꯣꯝꯕꯨ ꯀꯔꯤꯒꯤ ꯏꯟꯊꯣꯛꯂꯤꯕꯅꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯔꯨꯕꯒꯤꯔꯥ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯃꯔꯛꯇ ꯑꯄꯤꯛꯄ ꯖꯤꯕ ꯑꯃ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯂꯥꯏꯔꯦꯟ ꯃꯄꯤ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯉꯁꯥꯏꯒꯤ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯅ ꯍꯩ ꯅꯨꯄꯤ ꯊꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯌꯨꯀꯣ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯕꯁꯦ ꯃꯁꯤ ꯇꯧꯁꯟꯅꯔꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯆꯥꯗꯣꯏꯖꯥꯠꯂꯥ ꯂꯥꯎ ꯌꯦꯡꯁꯤ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯌꯦꯡꯁꯤ ꯂꯥꯎ ꯑꯁ ꯅꯨꯄꯥ ꯅꯪꯁꯤꯗꯤꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯃꯥꯅ ꯆꯥꯊꯣꯛꯈ꯭ꯔꯁꯤꯗꯤ ꯑꯁ ꯐꯔꯛ ꯌꯥꯝ ꯇꯥꯏꯍꯦ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯅ ꯇꯧꯔꯤꯁꯤꯕꯣ ꯂꯤꯟꯅꯕꯨ ꯃꯤꯔꯣꯜ ꯉꯥꯡꯕ ꯑꯩꯕꯨ ꯃꯪꯒꯗꯤ ꯅꯠꯇꯦꯀꯣ ꯍꯩ ꯁꯥꯃꯨꯃꯨꯛ ꯆꯥꯎꯕ ꯂꯤꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛꯇꯣ ꯆꯥꯔꯒ ꯃꯕꯨꯛ ꯊꯟꯕ ꯉꯝꯕ ꯍꯧꯅꯗꯦ ꯂꯥꯎ ꯃꯥꯅ ꯆꯠꯈ꯭ꯔꯤꯗꯣ ꯀꯗꯥꯏꯗꯅꯣ ꯌꯦꯡꯁꯤ ꯂꯥꯎ
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯦ ꯈꯔ ꯆꯠꯂꯒ ꯃꯈꯣꯏꯅ ꯎꯔꯦ ꯂꯥꯏꯔꯦꯟ ꯃꯄꯤ ꯑꯗꯨꯅ ꯃꯔꯨꯝꯗꯒꯤ ꯑꯣꯟꯕꯗ ꯉꯥꯏꯔꯤꯕ ꯂꯤꯟ ꯃꯆꯥ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯈꯪꯂꯕ ꯁꯅꯥꯇꯣꯝꯕꯅ ꯑꯣ ꯃꯃꯥ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤꯗ꯭ꯔ ꯊꯝꯕꯥꯜ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯦ ꯂꯥꯏꯔꯦꯟ ꯃꯄꯤꯁꯦ ꯃꯆꯥ ꯑꯣꯟꯅꯅꯕ ꯃꯔꯨꯝ ꯀꯣꯟꯕꯗ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄ ꯐꯪꯉꯝꯃꯔꯣꯏ ꯅꯨꯄꯥ ꯃꯆꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏ ꯃꯥꯅ ꯏꯟꯊꯣꯛꯂꯕꯤꯅꯤ ꯍꯥꯏꯔꯤꯗꯨꯕꯣ ꯑꯣ ꯂꯥꯏꯔꯦꯟ ꯑꯃꯣꯝꯁꯤꯅ ꯅꯣꯡꯃꯅꯦ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄꯗꯣ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄꯖꯥꯠꯅꯤ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯂꯥꯕ ꯑꯗꯨꯅ ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯏꯁꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯝꯒꯅꯤ ꯑꯗꯨꯅ ꯑꯣꯜꯂꯛꯀꯗꯧꯔꯤꯕ ꯂꯥꯏꯔꯦꯟ ꯃꯆꯥꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯈꯠꯅꯩ ꯍꯥꯏ ꯃꯣꯏ ꯂꯥꯏꯔꯦꯟ ꯃꯇꯩ ꯃꯅꯥꯎꯗꯣ ꯑꯗꯨꯗꯩꯗꯤ ꯃꯥꯒꯤ ꯂꯥꯏꯔꯦꯟ ꯅꯨꯄꯥꯗꯨꯅꯅꯦ ꯏꯟꯊꯣꯛꯄꯤꯔꯛꯏ ꯃꯥꯕꯨ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯥ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦ ꯅꯠꯇꯦ ꯑꯩꯁꯨ ꯈꯪꯗꯦ ꯅꯪꯅ ꯈꯪꯗꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯑꯦ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯔꯛꯇꯕ ꯍꯦꯛ ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯖꯩ ꯑꯩꯗꯤ ꯏꯊꯟꯗ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯅꯨꯄꯥ ꯅꯪꯉꯣꯟꯗ ꯍꯪꯕꯁꯨ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯏꯔꯦꯟ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯊꯝꯕꯥꯜꯅ ꯂꯥꯏꯒꯨꯝꯂꯕ ꯂꯥꯏꯔꯦꯟꯅꯨ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯉꯥꯛꯄꯤꯌꯨꯀꯣ ꯊꯝꯕꯥꯜꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯏꯇꯥ ꯍꯥꯏꯅ ꯀꯧꯕꯤꯌꯨ ꯑꯩꯅꯁꯨ ꯏꯇꯥ ꯀꯧꯖꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯎ ꯋꯥꯁꯤꯡ ꯑꯗꯨ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯅꯩꯊꯦꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯁꯨꯝ ꯍꯧꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯆꯧꯕ ꯂꯥꯏꯔꯦꯟ ꯑꯃꯒꯁꯨ ꯂꯥꯛꯂꯦ ꯁꯅꯥꯇꯣꯝꯕꯅ ꯈꯜꯂꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯃꯁꯨ ꯂꯥꯛꯏꯅꯦ ꯇꯧꯔꯤꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯟ ꯇꯨꯔꯟ ꯉꯥꯡꯈꯤꯕꯗꯨꯗ ꯁꯥꯎꯔꯤꯕ ꯖꯥꯠꯂꯥ ꯃꯁꯛꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯅꯦ ꯍꯩꯁ ꯑꯩꯗꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦꯕꯣ ꯑꯁ ꯑꯩ ꯉꯁꯤꯗꯤ ꯂꯥꯟꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯊꯝꯕꯥꯜꯁꯤꯕꯨ ꯀꯔꯤꯃꯠꯇ ꯀꯤꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯂꯥꯛꯂꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯅꯨꯃꯤꯠ 3-4 ꯆꯨꯞꯅ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯄ ꯅꯪ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯂꯥꯏꯔꯦꯟ ꯑꯃꯣꯝ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯩꯗꯤ ꯏꯟꯊꯣꯛꯂꯕꯤꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯦ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯂꯤꯟꯅ ꯎꯈ꯭ꯔꯕꯗꯤ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯥꯏꯔꯦꯟ ꯂꯥꯕ ꯑꯗꯨꯅ ꯑꯩ ꯈꯪꯏ ꯅꯪꯒꯤ ꯅꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯃꯗꯨꯃꯛꯅ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕ ꯑꯁꯤꯅꯤ ꯅꯪꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤꯗꯃꯛ ꯑꯩꯕꯨꯁꯨ ꯏꯟꯊꯣꯛꯁꯅꯨ ꯅꯪꯒ ꯄꯨꯟꯅ ꯂꯩꯒꯅꯤ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃꯁꯨ ꯐꯪꯖꯔꯦꯗꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯀꯦ ꯈꯟꯒꯅꯨ ꯁꯣꯝꯗ ꯊꯝꯕꯥꯜꯒ ꯁꯅꯥꯍꯜꯒꯁꯨ ꯑꯆꯧꯕ ꯂꯤꯟꯖꯥꯎ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯀꯤꯔꯝꯕ ꯑꯗꯨ ꯃꯣꯏꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯔꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯌꯨꯝꯗ ꯍꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ ꯂꯥꯏꯔꯦꯟ ꯑꯃꯣꯝ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯩ ꯂꯥꯟꯈꯤꯗꯦ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯁꯥꯞ ꯑꯗꯨꯗꯤ ꯂꯥꯟꯖꯗ꯭ꯔꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯆꯥ ꯑꯁꯤꯗ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯁꯤꯒꯤ ꯈꯟꯕꯗ ꯑꯩ ꯊꯃꯣꯏ ꯀꯥꯏꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯊꯝꯕꯥꯜ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯌꯨ ꯅꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯦꯡꯅ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯥꯏꯔꯦꯟ ꯑꯃꯣꯝ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥ ꯅꯈꯣꯏ ꯀꯅꯥꯅꯁꯨ ꯄꯥꯡꯕ ꯉꯝꯂꯣꯏꯗꯕ ꯃꯇꯦꯡꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯣꯟꯕꯗ ꯉꯥꯏꯔꯤꯕ ꯂꯥꯏꯔꯦꯟ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯀꯞꯂꯤ ꯑꯃꯨꯛꯁꯨ ꯂꯥꯏꯔꯦꯟ ꯃꯆꯥ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯐꯩꯖꯥ ꯁꯥꯕꯒꯨꯝꯅ ꯃꯊꯦꯛ ꯀꯣꯟꯁꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯣꯏꯅꯖꯔꯤ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯟ ꯑꯃꯣꯝ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯄꯥꯈꯠꯅ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯟꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯣ ꯊꯝꯕꯥꯜꯒ ꯁꯅꯥꯍꯜꯒꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯎꯔꯦ ꯄꯤꯛꯂꯤꯕ ꯂꯥꯏꯔꯦꯟ ꯃꯆꯥ ꯑꯗꯨꯒꯤ ꯃꯀꯨꯁꯤꯡ ꯑꯗꯨ ꯉꯥ ꯑꯌꯥꯏꯕ ꯃꯩꯔꯧ ꯍꯦꯟꯕꯒꯨꯝꯅ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯃꯨꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯂꯥꯕ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯌꯥꯅꯨꯡꯗꯒꯤ ꯑꯔꯪꯕ ꯄꯣꯠꯁꯛ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯂꯥꯏꯔꯦꯟ ꯃꯆꯥ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯅꯨꯡꯗ ꯏꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯉꯛꯄꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯟ ꯃꯆꯥ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯦ
Lairen laba aduna Taibang miyoiba marup Nakoina aigi icha asibu Nakoigi na chagumna yokpiba ngamgadra Nupi angang ase Aikoigi nungsiraba icha ase Mahakki punsi nungsangnaba Taibang miyoiba asida yokhankrase Natrabadi Lairen ningthongna Pirakkiba chairak aduna maram oiraga Lanjadraba icha ase Mahakki punsi tenbado ai pamde Lairen amo madu kablaga Ichagi punsina yaifanabagi dama Pare ai yarage Aroiba oina icha ase Amuktangdi pena yengjakhige Lairen aduna angang adubu matek konsinduna nushina kolingai Mi olaba angang adu amuba machet khazik angang adugi unsara kasile Lairen laba aduna prap Nubi matamasi thinthar khara thurose Lairen amo maduna angang adu thambalda pirami aduga mahakso magi yanungdagi karigomba arangba posak ama lauthoklaga machagi lawai lempu adada nanthabirami aduga mangkre arangba posak adu yamna thamoi sokna kablaga hairami ichagi punsida yeknabana matuna ama soktanaba mithoi mi henba oinana thawai panba pandaba yeknaba pumnamakna ichabu maithiba piba ngamdanaba Imana yai ase pirabani ko imagi ibema Thambala angang adubu yamna nungsina harauna pamjarami Sanahalso adu mangai Ngasigi thawdok ase manglan gumani Aikhoibo mukta wakhal tahanbiu Lairen laba aduna Itaw Lairen aikhoigi tonganba taibang pal Aikhoidi taibang miyoiba amatabu chikpa sokhanba asok apan piba yade Achawba jiba oizarabasu Aikhoigi Lairen ningthawna Tamthina chairak pigani Nongma aina chinjak thiba chatlingi Aigi nupina makum matha suduna leiringi Taibang miyoiba khara lamlaki jiba singbu chananaba thiba laki Matamado Lairen pumnamak chenkre Adubu aigi nupidi masa lumbana maram moiraga chenba ngamkhide Aishu uki Aishu aigi nupigi manakta prap laklami Taibang miyoiba singbu aina kirabaso Aigi nupigi damak khalaga lakpani Makhoinadi ai lakpa aduda kiduna loina chenkre Kanna chenbada tushinbada I thokpa yamna yauki Makhoi masel mathang wari sanabada Lairena chi haiduna uhawa launaki Masawai sangdabi lairena chi haiduna Kulle kai pumba uhawa launaki Lairen amom aduna amuk haire Taibang miyoiba makhoigi machin thiba aduna Aigi punsidi laikhata na manghal Makhoina oidaba ngangkiba aduna maram oiraga Lairen ningthongna aibu sap tawri Aibu Lairen mayam marakta tinba yaroi haiduna inthopiri Aida natana Taibang phauraktriba Nungshiraba icha asibusu Mane hek taibang khongdarakbaga Kangsi siba oi Aigi mit manga sida haiduna haibiri Masibu ai khangba yamna wai Ai landi lankidabani Sanatombana amo Nakhoibu aduk yamna wahaliba taibang miyoiba aikhoida Nakhoigi thawaigi mani oiriba nacha ase Sinariba asibu karigino adudi Lairen laba aduna Itaw Nakhoigi pukjel Nakhoigi thamoi aina uba ngami Chahi kaya changna aina lai ningjarakpagi mahaini Aina aigi ichagi mafamda pikhiba yai adusuni Asumna makhoi wari ngayak sanaraba matungda Lairen matai manau anidu masado yamna choktharami Lairen laba aduna Itaw Nakhoi aigi ichada puraga chatkro Aikhoi anidi hakchangdagi yai ase laukthokkhibana maram oiraga yamna wari khara kangsilakle hakchangsi Lairen amom aduna amo Turil tagadaba maikaido amukta takbiramo ita Thambalna Yeng Tu Mangda uriba khong lambi macha ase Chumna sum chatlaga Lamlong ani phangba ama leiramgani Madugi Yetlom thangba lambi aduda chatlo Maduda yamna phajaba turil ama chenbani Ita Aigi ichado luna tawbiyu ko Matat tatlaba khonjalda amukso hairaki Ai Ichagi khonjaldo Kuina tahanbirano Ai thamoi si puba ngamde Nakoi thuna chatkro Asumna hairakpadagi thambal amasung Sanatombana angang adubu puduna harauna halaklami Lambida Sanatombana Ihe Kusu khulai yanthokhiba singdusu loina kawramedana Icha phajaba ma phangbadagi harauman khidana Icha phangbagi mandeda nupi atombagi wakhalda oiramgani Hai nupi Hojikti icha nupi masak phajabi amasu phanglabanina karan nganga kanuko
ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯍꯦꯛ ꯄꯜꯂꯛꯄꯗꯅꯦ ꯑꯩ ꯁꯥꯎꯔꯛꯀꯗꯕꯅꯤ ꯃꯊꯪꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯁꯅꯥꯇꯣꯝꯕꯅ ꯃꯆꯥꯗꯨ ꯍꯔꯥꯎꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯁꯤꯒꯦ ꯏꯆꯥꯁꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯑꯩ ꯆꯥꯛ ꯊꯣꯡꯒꯦ ꯅꯪꯅꯅꯦ ꯑꯉꯥꯡꯗꯣ ꯀꯞꯇꯅꯕ ꯑꯗꯨꯝ ꯄꯝꯂꯒ ꯂꯩꯌꯨꯀꯣ ꯍꯩꯃꯥ ꯀꯔꯤꯅꯣ ꯆꯥꯛ ꯆꯥꯕ ꯍꯩꯈꯤꯔꯣꯏꯌꯦ ꯏꯍꯦ ꯍꯣꯏꯅꯦꯍꯦ ꯏꯀꯥꯎ ꯀꯥꯎꯏꯅꯦ ꯑꯩꯗꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯍꯣꯏ ꯐꯔꯦ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯨꯔꯣ ꯆꯕꯣꯟ ꯑꯣꯏꯅ ꯄꯤꯊꯛꯂꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯩꯀꯥꯏꯒꯤ ꯀꯅꯥ ꯀꯅꯥ ꯁꯪꯒꯣꯝ ꯁꯨꯝꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯅꯔꯒ ꯍꯣꯠꯅꯔꯁꯤ ꯁꯤꯅ ꯐꯔꯣꯏꯗ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯁꯤꯗꯕꯨ ꯑꯩꯅ ꯅꯪ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯧꯒꯗ꯭ꯔꯕ ꯐꯔꯦ ꯐꯔꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯆꯕꯣꯟ ꯄꯤꯊꯛꯄ ꯂꯣꯏꯔꯦ ꯂꯩꯀꯥꯏꯒꯤ ꯁꯪꯒꯣꯝ ꯁꯨꯝꯕ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯗꯣ ꯆꯠꯂꯝꯗꯥꯏꯗ ꯁꯅꯥꯇꯣꯝꯕꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯉꯛꯄꯅꯤ ꯃꯤ ꯑꯃꯠꯇꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯆꯤꯡꯈꯣꯡꯗ ꯑꯉꯥꯡ ꯑꯁꯦ ꯊꯦꯡꯅꯔꯛꯄꯅꯤ ꯍꯥꯏꯒꯗꯕꯅꯤ ꯀꯗꯥꯏ ꯑꯃꯨꯛꯇꯒ ꯌꯦꯡꯒꯦ ꯏꯆꯥꯗꯣ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯃꯥꯅꯆꯥ ꯂꯩꯔꯝꯃꯨꯀꯣ ꯏꯄꯥ ꯀꯨꯏꯔꯛꯑꯣꯏ ꯏꯆꯥꯒꯤ ꯁꯪꯒꯣꯝ ꯂꯧꯔꯨꯗꯣꯏꯅꯤ ꯅꯨꯄꯤ ꯁꯣꯏꯔꯦ ꯇꯞꯅ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯒ ꯃꯃꯥ ꯑꯉꯥꯡꯁꯦ ꯀꯞꯍꯜꯂꯝꯒꯅꯨꯀꯣ ꯍꯣ ꯌꯥꯔꯦ ꯋꯥ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯗꯅꯦ ꯃꯇꯝꯁꯦ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯁꯅꯥꯇꯣꯝꯕꯗꯨ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯂꯥꯏꯔꯦꯟ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯁꯥꯗꯒꯤ ꯌꯥꯏ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯔꯦꯜ ꯌꯧꯅꯅꯕ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯉꯁꯥꯏꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯂꯥꯏꯔꯦꯟ ꯑꯃꯣꯝ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯅꯪꯗꯤ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯒꯤ ꯁꯥ ꯐꯪꯕꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯂꯥꯛꯄꯗꯒꯤ ꯅꯪꯁꯨ ꯌꯥꯝꯅ ꯋꯥꯔꯦꯗꯣ ꯋꯥꯁꯅꯨ ꯅꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯕ ꯅꯪꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯆꯩꯔꯥꯛ ꯄꯤꯔꯒ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ ꯁꯤꯔꯕꯁꯨ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯃꯁꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯦ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗꯤ ꯂꯥꯏꯔꯤ ꯇꯨꯔꯦꯜ ꯌꯧꯅ ꯆꯠꯅꯅꯕ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯤꯗꯀꯣ ꯁꯤꯗꯕꯨ ꯀꯔꯝꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯂꯥꯏꯔꯦꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯁꯅꯥꯇꯣꯝꯕ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯁꯅꯥꯇꯣꯝꯕ ꯃꯇꯩ ꯃꯅꯥꯎꯅ ꯑꯉꯥꯡ ꯑꯃ ꯄꯨꯔꯛꯄꯒꯤ ꯃꯌꯥꯝꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯃꯤ ꯌꯥꯝꯂꯕꯗꯤ ꯋꯥ ꯌꯥꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ ꯑꯍꯜ ꯂꯃꯟ ꯈꯔꯅꯗꯤ ꯐꯔꯦ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯏꯆꯥ ꯑꯃ ꯂꯩꯖꯕ ꯍꯥꯏꯕꯁꯦ ꯐꯔꯕꯅꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯄꯤꯕꯤꯔꯕꯅꯤ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯏꯁꯨꯁꯦ ꯈꯔꯅ ꯑꯃꯨꯛ ꯍꯥꯏꯅꯩ ꯐꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯍꯦꯛ ꯑꯣꯏꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯁꯨꯅꯤꯡꯗꯕꯤ ꯃꯧ ꯈꯔꯅ ꯑꯃꯨꯛ ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨꯅꯤꯅꯦ ꯁꯤꯗꯤ ꯀꯌꯥꯗꯤ ꯖꯨꯒꯣꯠ ꯆꯥꯒꯗꯕ ꯃꯥꯟꯗꯦ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯛꯂꯒ ꯑꯉꯥꯡ ꯑꯁꯤꯅ ꯅꯨꯄꯤꯒ ꯑꯣꯏꯔꯦ ꯃꯃꯥꯒꯤ ꯂꯤꯆꯠ ꯑꯗꯨꯝ ꯂꯧꯔꯗꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯏ ꯄꯦꯃ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯕ ꯃꯆꯥꯁꯨ ꯖꯨꯒꯣꯠ ꯆꯥꯗꯕ ꯂꯩꯀꯣ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯥꯏꯕꯁꯨ ꯆꯨꯝꯂꯣꯏꯗ ꯄꯨꯝꯅꯃꯛ ꯍꯟꯅꯈ꯭ꯔꯦ ꯃꯌꯨꯝꯗ ꯁꯅꯥꯇꯣꯝꯕ ꯃꯇꯩ ꯃꯅꯥꯎꯗꯤ ꯃꯤꯅ ꯊꯤꯅ ꯆꯩꯔꯝꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯁꯦꯕꯥ ꯇꯧꯈꯤꯕꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯔꯦ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯣꯡꯉꯥꯜꯂꯒ ꯁꯅꯥꯇꯣꯝꯕꯅ ꯏꯍꯦ ꯃꯃꯥ ꯑꯩ ꯉꯔꯥꯡꯒꯤ ꯁꯤꯡ ꯆꯟꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯨ ꯂꯩꯍꯧꯔꯦ ꯁꯤꯡꯗꯨꯁꯨ ꯑꯉꯝꯕ ꯃꯄꯨꯜ ꯑꯃ ꯑꯅꯤ ꯄꯨꯔꯒ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕꯗꯨ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯉꯔꯥꯡꯒꯤ ꯁꯤꯡ ꯆꯟꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯦꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯟꯇ ꯁꯣꯟꯖꯩ ꯑꯣꯟꯊꯣꯛꯄꯅꯤꯗ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯅꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯏꯇꯥꯎ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦꯗꯣ ꯃꯁꯥꯁꯤꯗꯤ ꯈ꯭ꯔꯛ ꯂꯥꯎꯏꯅ ꯁꯤꯗꯤ ꯑꯩꯅ ꯄꯨꯔꯛꯄ ꯏꯁꯤꯡ ꯑꯁꯦ ꯈꯔ ꯈꯤꯛꯄꯤꯔꯝꯃꯒꯦ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯥꯏꯐꯕꯤ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯝꯃꯤ ꯅꯣꯡꯃ ꯃꯄꯥ ꯏꯁꯤꯡ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯖꯔꯦ ꯌꯥꯔꯦꯗ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯕꯤꯔꯣ ꯑꯩꯁꯨ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯋꯥꯔꯅꯤꯌꯦ ꯑꯁꯤꯒꯤ ꯋꯥꯠꯂꯤꯕ ꯐꯩꯗꯣꯝ ꯑꯁꯤꯗꯤꯅꯦ ꯍꯌꯦꯡ ꯑꯗꯨꯝ ꯍꯣꯠꯅꯔꯁꯤ ꯍꯦꯔꯥ ꯋꯥꯗꯦꯗ ꯏꯆꯥꯒꯤ ꯃꯁꯛ ꯎꯕꯗ ꯑꯋꯥꯕꯒ ꯂꯣꯏꯅ ꯀꯥꯎꯏ ꯉꯁꯤ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯧꯔꯤꯕꯅꯤ ꯍꯌꯦꯡꯗꯤꯅꯦ ꯁꯠ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯗꯣ ꯊꯥꯖꯤꯟꯅꯕ
Asumna matam khara haukhre Yaifabisu chahi mari manga hairakle. Numit khudingi numidang wairamda khulgi lampak aduda pamanabi singsanaba aduda masu yawge haiduna ningai tawrami. Adubu thambal matai manawnadi yaramde. Nong masana tombana Mama angangse sanaba chalhansi kaidoge. Nangbu sanaja sanuni. Masak hari thiba nate maram hari moi. Adum chacha sanuda. Thambalna sor sangna hontharaga Mapa aina hena yawhaningi bane. Ado chathangumsi. Amukta munna khanthabiu. Aina haijaribase. Mi yamba haibasidi wa yamido. Angang masal khanarakpada soidana ichabu thina ngangbi chaibirakani. Mado ai khangba ngamla. Adugi saro mitna khongna uba yumsida adum mamanabiga sanajara sanuda. Sana tombana hoine adusu chume. Sidanine aina nangbu thado omaga nupi adombi thidribase. Tanja aduda Yaifabigi mamanabi angang khara mabu sanaba chatnanaba hauba laklami. Ma, Baba, Yaifabi leitro akoi sanaruge. Leye bema noibu aikoi sumangsida oina sanaba tanbro sida sum sanaudana. Asumna angang mari mangadu Yaifabi khoigi sumangda sanari thambaga sana tombagasu mamit pena yengjari. Sanaba loiraduna mayumda hanaramdaida thambalna noibu nungaitabro aikoi sida sanaba sibo. Yam nungai ima lampakta sanabadi sanapam khangde mi yamanbagi. Dinaningdaba imanabisu lampaktadi mayam yawe. Adudi hayingdagi aikhoida oina sanaba laoko. Hoi Baba. Angangsing adu numit khudingi Yaifabi khoida sanaba laklami. Yaifabisu yamna harauna sanajarami. Asumna Yaifabibu laikai amata chathandana mama mapana yamna cheksinna nungshina honarami. Matam khara lairaga thambaldu itha thajadana masawai sangdre. Makum matha suduna thambal ado macha nupa amaga nupi amaga phaibok poklami. Thambal amasung sana tombadi haraubugi ngamkhai leitre. Khulgi miyoi singsu haraubu phongtoknari. Leikaigi nungsibiba mache manem singna asumna haibi. Icha Yaifabise masakna marol ama phajariba. Mana nuigi yum asida lakpadagini. Noisu hanadagi khara hena nungairaklibase. Amana amuk tapna hairai. Angang koina yaudabase angang ama yoga makhatana angang yawi haibase chumji chumiko. Angang yawre haidana ne isu Yaifabise mirai bikanuko thambal. Mi yamlabanina wa yame haibadu thokle. Wathi nganglakpa khara sudum yawi. Is haijariba haibadune asengba icha haibasiga khulakpa mathong marang khangdaba haibasiga manaba yaponte. Mathong marang khangdaba haibadudi ne adum atak aphongnarakani kuiraroi. Yaifabi haibi sak phajabi se lakna bidoba nungai bideda. Ahal lamana ayingbi onthokne ingkreda nangna hengang thorakpa singse kaidoge nangbu ibema nacha gumbini chahi 7-9 subada ngairibi isu sibu aduk yamna nungai dana hairidubu onthokpani dako. Asumna hairamlaga henkatlaga chatkre ahal ani ado makhatana wari sanai. Karigi kala oi yengu angang machani haibagi wani Yaifabi se Tharoi khunba chali mana hek mahele santhi khunba chali mana hek te hel suning dabi mau moidagi ne isu asina heli bani maramokpa. Amana amu hairai aduni iche kalaktana ngangli bani. Sana tomba amadi thambal makhoi anigi asengma macha yaurabasu Yaifabi busu makhoi anigi machagumna khenaba amata thamdana hotnajai. Maduda yamna kalakpa misu yaudaba nate Yaifabisu leisabi macha pharakle. Nongma Yaifabina mamanabi singa injingba chatlamdaida maupa malem nganbana. Iche nga phaba chatoiro. Chatoini. Malem nganbagi phaibok oiriba malem nganbina amu makhwangda metlaga khudombiyo kayo. Inpuraga tholai sibu nga phaba chatkadrana hangi sonu sidi. Ase nga phaba da sizinadradi samu phaba da sizinagadro. Malem nganbana amu. Nang ne kumakano hikpi manbi. Nongonda hangbra. Aidi icheda hangjabani. Is aibu hikpi male kaina. Phajare he nangdi hangko hek maladana. Nasamdo hik tapta khailairabani na mi khudingmakse hik oina uramni ne. Yaifabina noklaga. Aima yare to kaidoragi noiba. Mama thambalna so. Hai thabak chatlamdai sida ne. Jau tori sibu karino noi anibo. Pangkhatta khane. Karino khangdi mi aibo.
Malem nganbina amu horen nga mayam farauko horen paknam semnaba. Malem nganbana amu kana noklaga nganam hayo hikpi manbi besona sembaduna paknam nga ngakta sembaduna nganam asibaw khangdi chabadi bora bora chai. Malem nganbina sauna he soikibane nangko nangai sini ase hairaga fugadabagi tannarai. Tambaldu yamna sauna lawraklami. Hey tumi layu hairidana santhi thibaksina ne langaktana chakhor chalo irang hek langadana karino khangde me. Yaiphabida amuk tapna onsilaga hairai. Bema yengoi lamhangda nga phaba chatpa haibase yamna lubani. Laitin phajana khurumuko chaluru theng namanabi singsu laknaredu. Asumna yaiphabidu chatkre sanatombusu nokfet tawraga changlaklami aduga hairai. Hey mama nang isau langba hei haibase ngasi khaktabu khangine nangna ngasai na chada lawbududa asigi warakta marum koliba yenbido magi marum singdu pokhairaga loina macha olhorabani e nacha singdo warak watembi ge haidradana lumbaga taraga leiramliba aina somda khanausi segai ga dore asomdana yaiphabido inchingpham yauduna mamanabi tharuga inchingba hore tanja aduda ayingbigi machanupi laisnana adugi infamdo aigi ni tharo noy asomdoina yenguro sidine akhoi magi infamni aduna aigi ni si aigi infam oidoni ko khangjilo mayam mathangdadine migi mafamda henjinaroisi wahai sing adugi chapchana khumningbani tharoga yaiphabigado adubu manarudre khara lapna lagli laisnaga nakna laiminaramba tanbadagi makhoi mari manga amasu yaiphabi khoigi matung inaragle makhoi masel wari sanai tharona hana hairai haima noisu somda oina la adi kaidore asomda urum nungai baduda khotnaba yadabro noiba aikhoi ani budi upai leitabagini la iba makhoi atai aduna is nangi wahai sidi ikaiba ma yawi he ho ibe ma urum ga pamjade sakta ase nusi khidre prap laga ne khanabe hekta hawi amana amu hairai asigi laisna haibisiga ne nakna lemina dau saru aidi swaida nungsa sida oina adum wantharasu wanthajarage adum leijarage swaida yaiphabina noklaga mayam numitabana halani nga phana na batawrase hoida pharesina nungsa dana henbani ngalakpa urumdine ngalakpa watpani asumna haina duna makhoi inson ba haure nga khara di phare yaiphabi hoigi kangbudo adubo haibaga tawbaga somdadi nga kha ama phawba lagtre yaiphabina as nungsitsina marolama ingna mengna silai nungsa sabaga loina kawi nungsitse yamma bukphai tharona e kaino nungsitpu babukphai haisibo yaiphabina khumdringaida amana satlauna khumlai o nungsitto kana sila adi inchingba yakhidro ingna tapna babukphai haiba masidi haina yaiphabi hoina insoliba mafam adomda laisnana mamanabi amaga lakminarami nga kyam phanarage noiba tharona yam lakteda adu haina inadu hek songkatphaga makhoi loina nga mayam malaklami matam kuina kanadana anirak ahumlak adu nga mayam malaklami madu ubada laisna tapna asuk yamna pharasibu phade kaina tanja aduda laisnagi infam mathakta makholama tai haiduna mayamdu pulap yengthoklubada laisnagi in mathakta u masa adu tektuna taraklami madu ubada laisnadu khotana chenkre yaiphabi hoisu changsilaklami tanja aduda kadomdagi no khangde asongmana pi marak aduda linama prap laklami madu ubada laisnana haima linni he khoidongna khara sawningmani masida halaga loire ase haiduna ugi masa achauba ama pairaga kalami mayamdu sulinadu ubada magi thokpa pungchenda chenarami yaiphabidi magi infam adu yore mathanda sole haima moisingse kadai danu jelisiba as isingda jongthabasu yawre ne tawrise magi hekna kanda yengthokhibada ngasagi linadu ure amuksu mathanta haima hojiki linduni ne sidi as soine tawrise I thoine he nga phadraga lin harkadawi tawimi angaw bisidi ai bulina se halasina ne ado mana rengonda ai khoida kaisu tawdena he chelu ne nangwa
ꯌꯥꯝ ꯊꯤꯅ ꯀꯥꯏꯔꯦꯅꯦ ꯃꯀꯣꯛꯁꯤꯁꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯍꯧꯔꯝꯕ ꯄꯦꯔꯨꯛ ꯈꯔ ꯍꯦꯛꯂꯒ ꯐꯖꯅ ꯆꯥꯝꯗꯨꯅ ꯈꯨꯕꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯤꯟ ꯑꯗꯨꯒꯤ ꯑꯁꯣꯛꯄ ꯃꯐꯝꯗ ꯃꯍꯤ ꯇꯥꯍꯜꯂꯝꯃꯤ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯆꯣ ꯆꯠꯂꯣ ꯃꯤ ꯑꯇꯣꯞꯄꯅ ꯎꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯥꯠꯄꯤꯕ ꯇꯥꯔꯦ ꯆꯠꯂꯣꯅꯦ ꯅꯪꯕꯣ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯂꯪꯇ꯭ꯔꯤꯛ ꯍꯦꯛ ꯂꯪꯉꯤ ꯁꯅꯥ ꯃꯆꯨꯒ ꯃꯥꯜꯂꯗꯅ ꯂꯤꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯑꯁꯣꯡꯕ ꯃꯔꯛꯇ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯔꯣꯍꯣꯏꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯛꯂꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯨꯕꯣ ꯃꯤꯅ ꯂꯤꯟ ꯍꯥꯏꯔꯒ ꯂꯦꯞꯃꯨꯛ ꯋꯥꯡꯕ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤꯗꯨꯕꯣ ꯄꯥꯈꯠꯃꯟꯗꯅ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯍꯦ ꯂꯤꯟ ꯎꯗꯅꯕꯅ ꯅꯥꯄꯤ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯂꯣꯠꯀꯦ ꯇꯧꯕꯅꯦ ꯊꯔꯣꯅ ꯅꯣꯛꯂꯒ ꯍꯩꯃ ꯂꯤꯟꯁꯤꯕꯨ ꯅꯥꯄꯤ ꯑꯁꯣꯡꯕ ꯃꯔꯛꯇ ꯂꯩꯇꯕꯅꯤꯍꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯔꯤ ꯅꯪꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯤꯗꯨꯅ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯏꯁꯤꯡꯗꯗꯤ ꯂꯤꯟ ꯂꯩꯇꯤꯌꯦ ꯑꯗꯨꯅ ꯆꯣꯡꯊꯔꯤꯅꯤ ꯀꯩꯅꯣ ꯌꯥꯏꯐꯕꯤꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯏꯁꯤꯡꯗ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯀꯩꯒꯤ ꯀꯥꯈꯠꯂꯛꯏꯕ ꯉꯥꯏꯈꯣ ꯑꯩꯈꯣꯏꯗꯤ ꯉꯥꯁꯨ ꯐꯅ ꯌꯥꯝꯅ ꯌꯥꯝꯃꯤ ꯌꯨꯝꯗ ꯍꯜꯂꯁꯤꯔꯣ ꯑꯩꯗꯤ ꯐꯤꯔꯣꯜꯁꯨ ꯂꯣꯏꯅ ꯆꯣꯠꯂꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯣꯏ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯄ꯭ꯔꯞ ꯆꯠꯍꯧꯔꯒꯦ ꯑꯩ ꯈꯣꯡ ꯍꯥꯝꯖꯤꯟꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯄꯥꯈꯠꯃꯟꯗꯅ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯍꯦꯛꯇ ꯑꯃꯨꯛ ꯅꯣꯛꯏ ꯑꯁ ꯉꯁꯥꯏꯒꯤ ꯂꯤꯟꯗꯣ ꯆꯥꯎꯗꯤ ꯆꯥꯎꯏꯍꯦ ꯑꯁ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯛꯄ ꯐꯠꯇ꯭ꯔꯤ ꯍꯌꯦꯡ ꯁꯤꯡ ꯆꯟꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯅꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯌꯨꯝ ꯍꯟꯅꯔꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯌꯥꯏꯐꯕꯤꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯤꯟ ꯑꯗꯨꯕꯨ ꯀꯟꯕꯤꯈꯤꯕ ꯑꯗꯨꯗꯤ ꯂꯣꯠꯁꯤꯜꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯅ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯀꯂꯛ ꯃꯤꯍꯧꯕ ꯍꯥꯏꯕꯁꯤ ꯐꯠꯇꯦ ꯄꯨꯛ ꯐꯠꯇꯕ ꯃꯤꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯑꯐꯕ ꯃꯍꯩ ꯐꯪꯕ ꯍꯧꯅꯗꯦ ꯃꯁꯦ ꯂꯥꯏꯋꯥꯅꯤ ꯈꯪꯖꯤꯜꯂꯨꯀꯣ ꯏꯆꯥ ꯁꯥ ꯁꯣꯝꯗ ꯂꯩꯁꯅꯥꯗꯤ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯃꯊꯟꯇ ꯈꯜꯂꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯃꯁꯤꯒꯤ ꯌꯥꯏꯐꯕꯤ ꯍꯥꯏꯕꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯐꯩ ꯐꯩ ꯍꯥꯏꯃꯟꯗꯅ ꯑꯐꯕ ꯂꯥꯏꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ ꯃꯁꯦ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯉꯥꯎꯔꯒ ꯆꯠꯍꯟꯗ꯭ꯔꯤꯉꯩ ꯑꯩ ꯄꯦꯜꯂꯔꯣꯏ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯁꯦ ꯁꯛ ꯊꯤꯕ ꯅꯠꯇꯦ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯟ ꯊꯨꯝꯗ ꯀꯩꯔꯥꯛ ꯊꯥꯔꯛꯂꯤꯕꯅꯤ ꯃꯥꯒꯨꯝꯕ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯅ ꯑꯩꯕꯨ ꯅꯝꯊꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯦꯔꯥ ꯇꯟꯖꯥ ꯉꯥꯏꯔꯤꯕꯅꯤ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯔꯒ ꯈꯣꯡꯒꯣꯏꯅꯒꯗꯧꯔꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯦ ꯁꯤꯡ ꯆꯟꯕ ꯂꯥꯛꯅꯔꯦ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯔꯦ ꯌꯥꯏꯐꯕꯤꯅ ꯃꯊꯛ ꯈꯔ ꯀꯥꯈꯠꯂꯨꯁꯤꯔꯣ ꯁ꯭ꯋꯥꯏꯁꯤꯗꯤ ꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯀꯌꯥꯕꯨ ꯑꯃꯠꯇ ꯎꯗꯦ ꯑꯁꯨꯝꯅ ꯀꯥꯈꯠꯂꯛꯂꯦ ꯃꯈꯣꯏ 5-6 ꯑꯗꯨ ꯁꯤꯡ ꯀꯟꯅ ꯌꯥꯜꯂꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯅꯦꯗꯣ ꯃꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯁꯤꯔꯥꯅ ꯈꯟꯕꯅꯤ ꯑꯗꯨꯗ ꯃꯥ ꯂꯥꯛꯄꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯗꯧ ꯃꯥꯜꯂꯦꯅ ꯏꯊꯟꯇ ꯂꯥꯛꯑꯕꯅꯤ ꯌꯥꯏꯐꯕꯤꯅ ꯀꯔꯤꯒꯤ ꯐꯔꯛ ꯇꯥꯗꯣꯏꯅꯣ ꯀꯣꯛ ꯂꯥꯡꯃꯤꯟꯅꯒꯦꯗꯤ ꯍꯥꯏꯗꯦ ꯑꯍꯜ ꯑꯃ ꯌꯥꯎꯕꯁꯨ ꯐꯩ ꯍꯣꯏ ꯕꯦꯝꯃ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅꯅꯦ ꯑꯀꯥꯎ ꯑꯁꯛ ꯌꯥꯝ ꯇꯣꯏꯔꯦ ꯅꯍꯥꯟ ꯅꯣꯡꯃ ꯅꯪꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯤꯡ ꯆꯜꯂꯦ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯦ ꯑꯗꯨꯒꯅꯦ ꯁꯤꯡ ꯆꯟꯕꯗꯣ ꯍꯧꯒꯦꯅ ꯇꯧꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏ ꯏꯅꯦꯗꯨꯅꯅꯦ ꯍꯦꯛꯇ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯊꯥꯡ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯇꯧꯔꯛꯏꯅꯤꯅꯦ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯋꯥꯟꯊꯈꯩ ꯅꯣꯛꯂꯒ ꯏꯁ ꯏꯃꯥꯏ ꯄꯦꯝꯃ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯅꯣꯏ ꯏꯅꯦꯅ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯗꯧꯅ ꯈꯣꯛ ꯄꯥꯜꯂꯤꯕ ꯋꯥꯗꯣ ꯄꯥꯕꯅ ꯄꯤꯔꯝꯕꯅꯤ ꯏꯄꯥꯃꯛꯅꯤ ꯈꯜꯂꯤꯕꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯗꯦꯡꯊꯥꯔꯛꯄꯗꯣ ꯆꯤꯡ ꯃꯊꯛꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯃꯇꯧꯗꯨ ꯎꯕꯗꯅꯦ ꯃꯌꯥꯝꯗꯣ ꯁꯤꯡ ꯆꯟꯕꯒ ꯂꯣꯏꯅ ꯂꯦꯞꯄꯒ ꯊꯑꯣꯏꯅ ꯃꯥꯒꯤ ꯊꯥꯡꯗꯣ ꯊꯤꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯅꯦ ꯍꯦꯛꯇ ꯆꯤꯡ ꯑꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯅꯤ ꯏꯕꯦꯝꯃ ꯑꯔꯣꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯦꯛꯇꯅꯦ ꯅꯥꯄꯤ ꯑꯁꯣꯡꯕ ꯃꯔꯛꯀꯥꯁꯦ ꯂꯤꯟ ꯀꯥꯡꯒ ꯀꯤꯕ ꯆꯪꯕ ꯅꯠꯇꯦ ꯅꯨꯃꯤꯠꯇꯣ ꯈꯨꯠꯅ ꯍꯦꯛꯇ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯈꯥꯏꯔꯒ ꯊꯥꯡ ꯊꯤꯕꯅꯤ ꯅꯨꯃꯤꯠꯇꯣ ꯌꯥꯏꯐꯕꯤꯅ ꯇꯞꯅ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯕꯣ ꯊꯥꯡꯗꯣ ꯅꯥꯄꯤ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯑꯍꯥꯟꯕꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯣ ꯐꯪꯉꯤ ꯏꯕꯦꯝꯃ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯋꯥꯍꯜꯂꯦ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯔꯝꯃꯤ ꯃꯥꯅꯅꯦ ꯅꯝꯕꯣ ꯄꯣꯔꯒ ꯂꯩꯔꯝꯃꯤ ꯅꯝꯕꯣ ꯄꯣꯛꯈꯤ ꯍꯥꯏꯕꯗꯨꯗꯤ ꯀꯃꯥꯏꯅ ꯅꯤꯡꯁꯤꯡꯂꯛꯏꯕ ꯃꯥꯗꯤꯅꯦ ꯁꯤꯡ ꯆꯟꯅ ꯄꯦꯔꯨꯛ ꯃꯌꯥꯝ ꯑꯃ ꯍꯦꯛꯄꯖꯥꯅꯤ ꯑꯗꯨꯒꯅꯦ ꯄꯦꯔꯨꯛꯇꯨꯒ ꯊꯥꯡꯗꯨꯒ ꯄꯨꯂꯞ ꯍꯥꯞꯈ꯭ꯔꯕꯖꯥꯅꯤꯗꯅ ꯅꯝꯕꯣ ꯄꯣꯔꯒ ꯑꯗꯒꯤ ꯅꯣꯟꯊꯔꯛꯄꯗ ꯊꯥꯡꯗꯣ ꯖꯔ ꯖꯔ ꯂꯥꯎꯅ ꯇꯥꯔꯛꯏ ꯍꯩꯃ ꯊꯥꯡ ꯊꯤꯕꯗ ꯋꯥꯕꯒꯤꯔꯣ ꯏꯅꯦ ꯄꯨꯔꯛꯇ꯭ꯔꯤꯁꯦ ꯃꯥꯒꯤ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏ ꯏꯕꯦꯝꯃ ꯌꯥꯝ ꯋꯥꯏ ꯅꯨꯃꯤꯠꯇꯣ ꯃꯥꯒꯤ ꯊꯥꯡꯗꯣ ꯐꯪꯕꯗꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯔꯥꯎꯔꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯑꯦ ꯑꯗꯩꯗꯤ ꯃꯥꯒꯤ ꯊꯥꯡꯒꯤ ꯋꯥꯔꯤꯗꯣ ꯁꯥꯔꯒ ꯑꯗꯨꯝ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄꯨꯕ ꯀꯥꯎꯔꯦ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦꯗꯅ ꯃꯥꯒꯤ ꯑꯀꯥꯎꯕꯒꯤ ꯂꯩꯅꯥꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤ ꯊꯔꯣꯁꯨ ꯑꯇꯩꯗꯨꯁꯨ ꯄꯨꯂꯞ ꯅꯣꯛꯏ ꯊꯔꯣꯅ ꯑꯃꯨꯛ ꯑꯁ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯅꯨ ꯌꯥꯔꯦ
ꯑꯩ ꯁꯥꯎꯅꯤꯡꯕꯁꯨ ꯅꯣꯛꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯁꯨ ꯁꯤꯡ ꯆꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯅ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯁꯨ ꯁꯤꯡ ꯆꯜꯂꯤꯅꯦ, ꯉꯁꯥꯏꯈꯩ ꯎꯕꯨ ꯎꯔꯨꯗꯦ꯫ ꯌꯥꯏꯐꯕꯤꯅ ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ, ꯑꯁꯤꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯅꯨꯡꯊꯤꯜ ꯄꯣꯄꯣꯞꯁꯤꯗ ꯂꯥꯏ ꯀꯧꯏꯔꯖꯥꯠꯂꯣ ꯁꯤꯕꯣ? ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯥ ꯃꯥꯜꯂꯤꯕ꯫ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯩ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯔꯛꯄꯁꯤꯡ ꯑꯗꯨ ꯆꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯊꯔꯣꯅ ꯍꯩꯃꯥ, ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯂꯩꯔꯝꯗ꯭ꯔꯤ, ꯆꯠꯈꯤꯕꯒ ꯎꯍꯧꯗ꯭ꯔꯦ꯫ ꯍꯩꯃꯥ, ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯅꯤ, ꯂꯥꯏ ꯑꯣꯏꯔꯝꯗꯧꯕ ꯌꯥꯝ ꯃꯥꯟꯁꯜꯂꯛꯑꯦꯕꯣ, ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯩꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯕ ꯃꯇꯨꯡꯗ ꯁꯤꯡ ꯆꯟꯕ ꯑꯃꯨꯛ ꯍꯧꯔꯤ꯫ ꯈꯪꯍꯧꯗꯅ ꯌꯥꯏꯐꯕꯤꯒꯤ ꯊꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯌꯥꯜꯂꯤꯕ ꯎꯖꯥꯎ ꯑꯗꯨꯗ ꯆꯞꯄꯒ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯁ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯌꯥꯏꯐꯕꯤ, ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯔꯨꯔꯒꯦ ꯁꯤꯕꯣ? ꯌꯥꯏꯐꯕꯤꯗꯣ ꯃꯊꯥ ꯁꯥꯅ ꯑꯁ, ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦꯗ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯑꯥꯗ ꯂꯩꯔꯦ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯑꯝꯇ ꯍꯥꯏꯔꯒ ꯌꯦꯡꯁꯤꯔꯥ? ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯁꯣꯏꯗ꯭ꯔꯦ꯫ ꯀꯔꯤꯅꯣ? ꯉꯁꯥꯏꯗꯅꯤ ꯊꯥꯡ ꯃꯥꯡꯕꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕ, ꯑꯗꯨ ꯂꯣꯏꯕꯗ ꯉꯥꯏꯔꯤ, ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯊꯥꯡ ꯆꯞꯄꯤ, ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦꯗ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯖꯔꯨꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯍꯥꯏꯔꯛꯏ, ꯊꯥꯡꯒꯤ ꯃꯄꯨꯁꯤꯕꯨ ꯀꯔꯝꯕꯅꯣ? ꯃꯤꯡꯒ ꯂꯣꯏꯅꯅ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯏꯁ, ꯈꯪꯅ ꯈꯪꯅ ꯍꯪꯕ ꯃꯥꯜꯂꯤꯗ ꯏꯕꯨꯡꯒꯤꯁꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯕ, ꯑꯗꯨꯗ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯕ꯫ ꯊꯔꯣꯅ ꯌꯥꯏꯐꯕꯤꯕꯨ ꯃꯁꯛ ताꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯍꯜꯂꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯃꯥꯏꯕ ꯑꯃꯨꯖꯥꯎ ꯀꯧꯕ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯅꯠꯇꯦ, ꯑꯌꯤꯡꯕꯤꯒꯤ ꯍꯦꯛ ꯃꯧꯄꯥꯅꯤ꯫ ꯑꯌꯤꯡꯕꯤꯅ ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗꯅꯦ ꯌꯥꯏꯐꯕꯤ ꯉꯥꯛꯇꯅꯤ ꯁꯣꯟꯅꯔꯤꯁꯦ, ꯀꯔꯤ ꯂꯥꯏꯋꯥꯅꯣ ꯈꯪꯗꯦ꯫ ꯅꯍꯥꯟꯁꯨ ꯉꯥ ꯐꯥꯕꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯏꯍꯦꯟ ꯍꯦꯜꯂꯦ꯫ ꯃꯁꯛ ꯍꯥꯏꯔꯦ ꯏꯆꯥꯅ ꯌꯥꯝꯅ ꯍꯦꯜꯂꯤꯕꯅꯤ ꯐꯖꯕ꯫ ꯃꯥꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯀꯣꯛ ꯊꯣꯡꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯅ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯅꯅꯦ ꯅꯪꯅ ꯍꯥꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯥꯎꯔꯒ ꯆꯠꯍꯟꯒꯦꯔꯥ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ, ꯌꯥꯝꯅ ꯊꯨꯅ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯏꯆꯦ, ꯑꯗꯨꯒꯤꯕꯨ ꯅꯨꯄꯥ ꯂꯩꯔꯤꯁꯤꯗꯤ, ꯑꯩ ꯇꯧꯒꯦꯁꯦ꯫ ꯇꯥꯟ ꯍꯦꯛ ꯆꯥꯅꯔꯨꯕꯅ ꯌꯥꯏꯐꯕꯤ ꯍꯣꯏꯅ ꯁꯤꯡ ꯆꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯃꯨꯖꯥꯎꯒ ꯂꯝꯕꯤꯗ ꯍꯦꯛ ꯊꯦꯡꯅꯩ꯫ ꯑꯃꯨꯖꯥꯎꯅ ꯇꯨꯃꯤꯟꯅ ꯁꯣꯟꯖꯩ꯫ ꯍꯩꯁ, ꯀꯔꯤꯅꯣ? ꯌꯥꯏꯐꯕꯤꯁꯤꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯄꯣꯁꯛ ꯑꯃ ꯌꯥꯎꯕꯒꯤ ꯁꯥꯃꯤꯟ ꯐꯪꯉꯤꯅ꯫ ꯃꯁꯤꯗꯤ ꯑꯉꯛꯄꯅꯤꯍꯦ꯫ ꯑꯩ ꯑꯃꯨꯛꯇ ꯀꯨꯞꯅ ꯈꯔ ꯅꯛꯁꯤꯟꯅ ꯀꯔꯤ ꯁꯥꯃꯤꯟꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯔ ꯅꯛꯁꯤꯟꯅ ꯆꯠꯂꯦ ꯑꯃꯨꯖꯥꯎꯗꯣ꯫ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯜꯂꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯃꯆꯦ ꯑꯌꯤꯡꯕꯤꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯏꯆꯦ, ꯅꯣꯏꯅ ꯍꯥꯏꯕ ꯍꯥꯏꯗꯕ ꯇꯣꯛꯈ꯭ꯔꯣ, ꯃꯥꯒꯤ ꯌꯥꯏꯐꯕꯤ ꯍꯥꯏꯕ ꯑꯉꯥꯡꯁꯤꯗꯤ ꯑꯩꯅ ꯈꯨꯠ ꯊꯥꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯕ ꯑꯃ ꯌꯥꯎꯔꯦ ꯃꯥꯒꯤꯁꯦ꯫ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯐꯔꯦ ꯀꯩꯅꯣ, ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ, ꯃꯊ꯭ꯋꯥꯏ ꯃꯥꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯣꯠꯀꯗꯕꯅꯤ꯫ ꯑꯁ, ꯑꯗꯨ ꯅꯠꯇꯦꯃꯤ ꯏꯆꯦ, ꯉꯁꯥꯏꯗꯣ ꯑꯩꯅ ꯃꯥꯁꯦ ꯂꯝꯕꯤꯗ ꯊꯦꯡꯅꯩꯑꯕ, ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯟ ꯑꯃ ꯐꯪꯉꯤ, ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ꯫ ꯑꯌꯤꯡꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯌꯥꯏꯐꯕꯤꯁꯦ ꯍꯤ ꯌꯥꯏ ꯑꯃ ꯌꯥꯎꯏ, ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ, ꯃꯗꯣ ꯑꯩꯅ ꯂꯧꯊꯣꯛꯂꯒ ꯑꯩꯒꯤ ꯑꯣꯏꯔꯕꯗꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ 3 ꯐꯥꯎꯕ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯁꯦꯡꯕꯔꯅꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯗꯤ ꯀꯃꯥꯏ ꯂꯧꯅꯤ? ꯅꯨꯃꯤꯗꯥꯡꯗ ꯃꯣꯏ ꯃꯌꯨꯝꯗ ꯂꯣꯟꯅ ꯁꯒꯨꯟ ꯇꯧꯔꯒ ꯍꯨꯔꯥꯟꯁꯤꯔꯣ? ꯑꯣꯟꯊꯣꯛꯄꯅꯤꯍꯦ, ꯑꯩꯈꯣꯏ ꯆꯦꯁꯦ ꯌꯥꯝ ꯁꯤꯡꯒꯨꯏꯅꯤꯡꯉꯒ ꯌꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯌꯥꯎꯕ ꯌꯥꯏꯅꯤ, ꯃꯁꯤꯗ ꯃꯥꯏꯕ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎ ꯚꯨꯠ ꯂꯥꯏꯋꯥ ꯍꯤꯀꯥꯞ ꯑꯦꯀꯥꯞ ꯇꯧꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯌꯥꯏ ꯑꯗꯣ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁ ꯑꯃꯨꯖꯥꯎ, ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩ ꯄꯦꯟ ꯄꯦꯟꯗꯦꯗ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯥꯠꯇꯣꯛꯎ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯈꯛ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯍꯤꯡꯍꯟꯒꯗꯧꯔꯦꯕ ꯅꯪꯒꯤꯁꯤꯕꯣ? ꯑꯩ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯗꯦꯗ꯫ ꯑꯁ ꯏꯆꯦ, ꯑꯝꯇ ꯉꯥꯏꯕꯤꯈꯣ, ꯀꯩꯗꯧꯔꯒꯦ? ꯃꯥꯗꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ, ꯌꯥꯏ ꯑꯗꯨ ꯂꯧꯊꯣꯛꯄꯒ ꯃꯥ ꯑꯗꯨꯝ ꯁꯤꯔꯗꯕꯅꯤ꯫ ꯃꯇꯝꯁꯦ ꯀꯨꯏꯅ ꯄꯟꯊꯕ ꯌꯥꯗ꯭ꯔꯦ꯫ ꯇꯧꯔꯣ ꯅꯪꯅ ꯊꯣꯛꯄ, ꯃꯁꯤꯃ ꯑꯣꯏꯅꯅꯕꯅꯦ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ꯫ ꯅꯨꯃꯤꯠ 7-8 ꯍꯧꯈ꯭ꯔꯦ꯫ ꯌꯥꯏꯐꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯤꯡꯈꯣꯡꯗ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ꯫ ꯊꯔꯣꯅ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯅꯤꯅꯦ, ꯃꯊꯟꯇꯅꯤꯅꯦ, ꯁꯤꯡꯖꯨ ꯆꯥꯁꯤꯅ ꯀꯧꯁꯤꯔꯥ? ꯋꯥꯔꯝꯃꯅꯤ ꯏꯁꯤꯡ ꯌꯥꯟꯕꯗ꯫ ꯃꯌꯥꯝꯅ ꯀꯧꯁꯤ ꯍꯥꯏꯕꯗꯒꯤ ꯀꯧꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯛꯂꯦ꯫
ꯊꯔꯣꯅ ꯏꯕꯨꯡꯕꯨ ꯀꯔꯝꯕ ꯈꯨꯟꯗꯒꯤꯅꯣ? ꯏꯊꯟꯇ ꯑꯗꯨꯝ ꯂꯥꯛꯄꯁꯨ ꯃꯥꯜꯂꯤ꯫ ꯍꯣꯏ, ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯌꯨꯝꯗꯣꯟꯄꯣꯛ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯤ ꯍꯧꯕꯁꯦ ꯇꯟꯗꯅ ꯏꯊꯟꯇ ꯑꯗꯨꯝ ꯂꯥꯛꯄ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯏꯕꯨꯡꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯇꯜꯂꯤ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯔꯣ? ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯑꯩꯒꯤ ꯃꯤꯡ ꯆꯤꯡꯂꯥꯏꯉꯝꯕ꯫ ꯊꯔꯣꯅ ꯌꯥꯏꯐꯕꯤꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯤꯡꯁꯦ ꯅꯍꯥꯟꯃꯨꯛꯇꯤ ꯍꯥꯏꯈ꯭ꯔꯕꯅꯤ, ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ? ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ, ꯌꯥꯏꯐꯕꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯌꯥꯏꯐꯕꯤꯗꯨ ꯇꯨꯝꯕ ꯆꯪꯕꯗ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯄꯥꯅ ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯦ, ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯤꯅꯦ꯫ ꯃꯥꯂꯦꯝ ꯉꯥꯟꯕꯤꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯌꯥꯏꯐꯕꯤ ꯇꯞꯅ ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯁꯦ ꯀꯩꯗꯧꯔꯒꯦ? ꯑꯩꯕꯨ ꯀꯅꯥꯅꯣꯃꯅ ꯀꯧꯔꯤ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯏꯃꯥ꯫ ꯁꯅꯥꯇꯣꯝꯕꯗꯣ ꯃꯥꯏꯕ ꯑꯃꯨꯖꯥꯎ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗꯗꯤ ꯃꯥꯏꯕ ꯑꯁꯤꯃꯛ ꯈꯛꯇꯅꯤ꯫ ꯃꯥꯏꯕ ꯑꯃꯨꯖꯥꯎꯗꯣ ꯌꯥꯝꯅ ꯎꯠꯂꯩ ꯄꯥꯔꯩ ꯇꯧꯔꯒ ꯃꯃꯜ ꯀꯥꯍꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯅꯦ? ꯉꯁꯤꯗꯤ ꯊꯦꯡꯉꯦꯅꯦ, ꯍꯌꯦꯡꯗꯨ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯌꯥꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯑꯃꯨꯛꯇ ꯆꯠꯁꯤꯕ, ꯏꯆꯥꯗꯣ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯏꯐꯕꯤꯗꯣ ꯃꯁꯥ ꯄꯨꯝꯕ ꯂꯤꯟꯒꯨꯝꯅ ꯃꯊꯦꯛ ꯊꯦꯛꯇꯨꯅ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯃꯨꯖꯥꯎꯅ ꯈꯜꯂꯤ, ꯑꯩꯅ ꯆꯤꯡꯅꯕꯁꯦ ꯆꯨꯝꯂꯦꯗꯅ꯫ ꯂꯥꯏꯔꯦꯟꯒꯤ ꯅꯠꯇ꯭ꯔꯒ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯂꯤꯟ ꯑꯃꯒꯤ ꯌꯥꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯦ ꯀꯧꯊꯣꯛꯂꯒ ꯃꯥꯒꯤ ꯌꯥꯏ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯊꯨꯅ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯆꯤꯡ ꯃꯥꯟ ꯆꯠꯄꯗ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯊꯦꯡꯅꯕꯗꯒꯤ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯗꯣ ꯐꯕꯗꯤ ꯈꯔ ꯇꯞꯀꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯂꯥꯏꯋꯥ ꯑꯃ ꯁꯣꯟꯒꯦ, ꯑꯗꯨꯅ ꯑꯗꯨꯝ ꯄꯣꯊꯥꯖꯔꯖꯅꯤ꯫ ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨꯀꯣ, ꯑꯗꯨꯝ ꯇꯨꯝꯖꯔꯁꯅꯨ, ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯋꯥ ꯁꯣꯜꯂꯝꯂꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯒ ꯊꯝꯕꯥꯜꯒꯁꯨ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯔꯦ꯫ ꯑꯃꯨꯖꯥꯎꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯋꯥꯡ ꯆꯥꯎꯕ ꯚꯨꯠ ꯑꯗꯨꯗ ꯄꯥꯈꯣꯟ ꯁꯤꯔꯝꯃꯤ꯫ ꯇꯣꯂꯣꯃꯣ, ꯌꯥꯏꯐꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯩꯅ ꯀꯧꯊꯣꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯥꯎꯆꯠꯅꯅ ꯆꯠꯂꯤ꯫ ꯑꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯌꯥꯏ ꯑꯗꯣ ꯄꯤꯔꯛꯅꯕꯒꯤꯗꯃꯛ ꯙꯞ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯅ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯁꯛ ꯈꯪꯒꯅꯤ꯫ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯑꯩꯒꯤ ꯁꯛ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯀꯥꯎꯍꯟꯕꯗꯣ ꯑꯩꯗꯤ ꯍꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯁꯛ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯆꯣ ꯄ꯭ꯔꯞ ꯆꯠꯂꯣ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯐꯥꯎ ꯈꯛꯇꯅꯤꯀꯣ ꯅꯪꯅ ꯃꯥꯕꯨ ꯙꯞ ꯇꯧꯒꯗꯕ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯣꯃꯣꯗꯨ ꯂꯝꯖꯥꯎꯗ ꯊꯣꯔꯛꯂꯦ꯫ ꯌꯥꯏꯐꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯝꯕꯤꯗ ꯏꯉꯛ ꯉꯛꯅ ꯆꯠꯂꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯩꯕꯨ ꯁꯤꯔꯕ ꯍꯥꯏꯕꯗꯨꯔꯥ? ꯑꯩꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤꯗꯁꯨ ꯆꯪꯕ ꯌꯥꯗ꯭ꯔꯦ꯫ ꯍꯤꯛꯅ ꯀꯞꯂꯒ ꯑꯩꯒꯤ ꯍꯛꯆꯥꯡꯅ, ꯑꯩꯒꯤ ꯐꯃꯨꯡꯗ ꯏꯃꯥ ꯄꯥꯕꯅꯁꯨ ꯑꯩꯅ ꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯈꯥꯝꯕꯤꯗ꯭ꯔꯦ, ꯑꯩꯕꯨ ꯎꯕꯤꯗ꯭ꯔꯦ꯫ ꯑꯩꯁꯤꯕꯨ ꯁꯤꯔꯕ ꯍꯥꯏꯕꯗꯨꯔꯣ? ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯌꯥꯝ ꯀꯤꯖꯔꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯏꯊꯟꯗ ꯂꯝꯍꯥꯡꯁꯤꯗ ꯏꯃꯥ! ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯣꯂꯣꯃꯣ ꯍꯥꯏꯔꯤꯕ ꯚꯨꯠ ꯑꯗꯨ ꯂꯥꯛꯂꯒ ꯃꯁꯛꯀꯗꯤ ꯐꯖꯔꯤ ꯄꯣꯠꯅꯤꯅꯦ꯫ ꯂꯩꯁꯥꯕꯤ, ꯅꯪꯗꯤ ꯅꯁꯛꯀ ꯌꯥꯝ ꯐꯖꯩꯅ꯫ ꯍꯤ ꯌꯥꯎꯋꯦ ꯍꯥꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗ꯫ ꯑꯗꯣ ꯀꯗꯥꯏꯅꯣꯅꯦ? ꯀꯗꯥꯏꯗ ꯌꯥꯎꯕꯅꯣ? ꯃꯐꯝꯗꯣ ꯍꯥꯏꯌꯨ, ꯑꯗꯨꯒꯅꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ꯫ ꯌꯥꯏꯐꯕꯤꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯅꯪ ꯀꯅꯥꯅꯣ? ꯑꯩꯗꯤ ꯃꯤꯆꯝꯅꯤ꯫ ꯑꯩ ꯑꯗꯨꯒꯨꯝꯕ ꯍꯤ ꯌꯥꯏ ꯀꯔꯤꯃꯠꯇ ꯑꯩ ꯑꯝꯇ ꯈꯪꯗꯦ꯫ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯥꯎꯗꯤꯌꯦ꯫ ꯍꯩ ꯆꯤꯟꯊꯤꯕꯤ, ꯑꯁꯦꯡꯕꯗꯣ ꯁꯠ ꯍꯥꯏꯗꯣꯔꯛꯎꯅꯦ꯫ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯑꯩ ꯀꯩꯝꯇ ꯈꯪꯗꯤꯌꯦ꯫ ꯑꯩꯁꯦ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯃꯁꯤꯡ ꯈꯪꯗꯅ ꯅꯝꯖꯥ ꯅꯝꯊꯤꯔꯛꯄ ꯅꯨꯄꯥꯅꯤ꯫ ꯅꯪꯒꯨꯝꯕ ꯄꯦꯠ ꯂꯥꯎꯕꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯌꯥꯏꯐꯕꯤꯗꯨ ꯌꯥꯝꯅꯁꯨ ꯀꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯆꯪꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯪꯒꯦ ꯇꯧꯕꯗ ꯃꯩ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯪꯕ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯂꯣꯃꯣꯅ ꯅꯣꯛꯂꯒ ꯅꯪꯒꯤ ꯌꯥꯏ ꯑꯗꯨ ꯄꯤꯗ꯭ꯔꯤꯕ ꯃꯈꯩ ꯅꯪꯒꯤ ꯅꯌꯨꯝꯗ ꯆꯪꯕ ꯌꯥꯔꯣꯏ꯫ ꯁꯠ ꯍꯥꯏꯔꯣꯅꯦ ꯅꯪꯒꯤ ꯌꯥꯏ ꯊꯝꯐꯝ ꯑꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯣꯃꯣꯅ ꯌꯥꯏꯐꯕꯤꯕꯨ ꯇꯥꯟꯅꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯌꯥꯏꯐꯕꯤꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯆꯦꯟꯗ ꯆꯦꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯅꯍꯥꯟ ꯅꯣꯡꯃ ꯂꯤꯟ ꯑꯁꯣꯛꯄ ꯑꯃꯅ ꯆꯪꯈꯤꯕ ꯏꯟ ꯆꯤꯡꯐꯝ ꯑꯗꯣ ꯈꯔ ꯁꯣꯡꯉꯤ꯫ ꯃꯐꯝ ꯑꯗꯨꯗ ꯋꯥꯃꯟꯈꯤꯕꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯣꯠꯀꯦ ꯈꯟꯗꯨꯅ ꯂꯩꯔꯦ꯫
ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯑꯩ ꯁꯤꯕꯨ ꯁꯤꯔꯕ ꯍꯥꯏꯕꯗꯨꯔꯣ? ꯏꯃꯥ, ꯄꯥꯕ, ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ, ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯄꯥꯕ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯂꯣꯃꯨꯅ ꯑꯣ ꯑꯗꯨꯗ ꯂꯩꯔꯦꯗꯅ, ꯐꯔꯦ ꯐꯔꯦ, ꯅꯨꯡꯁꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯁꯤ꯫ ꯑꯩ ꯉꯁꯥꯏꯈꯩꯗꯣ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯤꯗꯣ ꯋꯥꯃꯟꯕꯅ ꯀꯟꯅ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯆꯦꯟꯒꯦ ꯇꯧꯕꯗ ꯑꯃꯨꯛꯁꯨ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯇꯣꯂꯣꯃꯨꯅ ꯌꯥꯏꯐꯕꯤꯒꯤ ꯂꯋꯥꯏꯒꯤ ꯁꯝ ꯑꯗꯣ ꯀꯟꯅ ꯄꯥꯏꯔꯒ ꯅꯪꯒꯤ ꯌꯥꯏ ꯑꯗꯣ ꯑꯩꯉꯣꯟꯗ ꯊꯨꯅ ꯄꯤꯔꯛꯎ, ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯣ ꯊꯨꯅ ꯇꯥꯎ, ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯅꯣ, ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯑꯁꯤꯗ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯥꯝꯅ ꯋꯥꯒꯅꯤ ꯁꯛ ꯐꯖꯕꯤ꯫ ꯌꯥꯏꯐꯕꯤꯅ ꯇꯣꯂꯣꯃꯨꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯂꯝꯃꯤ꯫ ꯇꯣꯂꯣꯃꯨꯗꯣ ꯉꯥꯏꯍꯥꯛ ꯆꯩꯅ ꯈꯥꯡꯂꯦ꯫ ꯌꯥꯏꯐꯕꯤꯗꯣ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯆꯤꯡꯊꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯤꯡ ꯆꯟꯕꯗ ꯊꯦꯡꯅꯈꯤꯕ ꯆꯤꯡꯂꯥꯏꯉꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯐꯕꯤꯅ ꯇꯞꯅ ꯑꯩꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯩꯒꯤ ꯌꯨꯝꯗꯅꯤ꯫ ꯌꯥꯏꯐꯕꯤꯅ ꯎꯕꯗ ꯃꯐꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯏ, ꯏꯁꯤꯡ ꯃꯅꯨꯡꯗ ꯏꯔꯨꯞꯄꯒꯨꯝꯃꯤ꯫ ꯆꯤꯡꯂꯥꯏꯉꯝꯕꯅ ꯏꯆꯜ, ꯅꯪꯕꯨ ꯇꯁꯦꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯔꯅꯦ? ꯌꯥꯏꯐꯕꯤꯅ ꯀꯔꯤꯅꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ? ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ, ꯑꯩ ꯃꯤꯑꯣꯏꯕꯅꯤ꯫ ꯅꯪꯗꯤ ꯀꯔꯤꯅꯣ ꯑꯗꯨꯗꯤ? ꯑꯩꯕꯨ ꯃꯤꯔ ꯍꯪꯉꯤꯁꯤꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯆꯤꯡꯂꯥꯏꯉꯝꯕꯅ ꯇꯞꯅ ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯅꯪꯅ ꯅꯍꯥꯟ ꯅꯣꯡꯃ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕ, ꯃꯀꯣꯛ ꯀꯥꯏꯈꯤꯕ ꯂꯤꯟꯗꯣ ꯑꯩꯅꯤ꯫ ꯅꯪꯁꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯟ ꯈꯔ ꯁꯨꯝ ꯐꯥꯎꯕ, ꯃꯤꯑꯣꯏꯕ ꯃꯥꯟꯗꯕ ꯅꯪꯉꯣꯟꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯥꯎꯏ꯫ ꯌꯥꯏꯐꯕꯤꯗꯣ ꯑꯋꯥꯕꯒ ꯂꯣꯏꯅ ꯀꯥꯎꯏ꯫ ꯆꯤꯡꯂꯥꯏꯉꯝꯕꯒꯤ ꯃꯁꯛ ꯃꯇꯧ ꯎꯕꯗ ꯁꯤꯡ ꯆꯟꯕꯗ ꯂꯣꯟꯅ ꯂꯣꯟꯅ ꯀꯌꯥꯅꯤ ꯌꯦꯡꯖꯈꯤꯕ, ꯉꯁꯤ ꯃꯥꯅ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯀꯔꯤ? ꯑꯩꯅ ꯈꯟꯕꯤꯈꯤꯕ ꯂꯤꯟ ꯑꯗꯨꯅꯦ ꯍꯥꯏꯕ? ꯏꯁ, ꯅꯆꯤꯟ ꯊꯤꯒꯅꯨ, ꯁꯤꯡ ꯆꯟꯐꯝꯗ ꯊꯦꯡꯅꯕ ꯏꯕꯨꯡꯗꯨꯕꯨ? ꯃꯥꯅꯦ, ꯑꯩꯗꯤ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯝꯕꯒꯤ ꯑꯩꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯈꯟꯗꯨꯅ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯂꯥꯎꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯏꯕꯨꯡꯍꯣꯏꯒꯤ ꯏꯁꯤꯡ ꯏꯔꯣꯜ ꯅꯨꯡ ꯑꯁꯦ ꯌꯧꯅ ꯇꯥꯕ꯭ꯔꯥ? ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯅ ꯅꯪꯁꯦ ꯑꯋꯥꯠꯄ ꯇꯥꯔꯕ, ꯅꯨꯡꯉꯥꯏꯕ, ꯑꯩ ꯂꯣꯏꯅ ꯈꯪꯏ, ꯂꯣꯏꯅ ꯇꯥꯏ꯫ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ, ꯁꯦ ꯅꯪꯒꯤ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ꯫ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯁꯦ ꯂꯥꯏꯅꯦꯕ, ꯑꯗꯨꯒ ꯑꯩꯁꯨ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ? ꯑꯃꯨꯛꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯇꯣꯂꯣꯃꯨꯗꯣ꯫ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯐꯠꯇꯕ, ꯌꯥꯝ ꯀꯤꯖꯕ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯩꯕꯨ ꯇꯥꯟꯅꯔꯛꯈꯤꯕꯅꯤ꯫ ꯏꯕꯨꯡ, ꯃꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯩ ꯃꯥꯕꯨ ꯌꯥꯝ ꯀꯤꯖꯩꯌꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯃꯥ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ꯫ ꯃꯥꯗꯤ ꯐꯠꯇꯕ ꯚꯨꯠꯅꯤ, ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯀꯨꯝꯊꯔꯛꯄ ꯉꯝꯃꯣꯏ꯫ ꯅꯪꯗꯤ ꯇꯣꯉꯥꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯅ ꯅꯪ ꯉꯝꯂꯤꯕꯅꯤ꯫ ꯀꯩꯅꯣ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯍꯥꯏꯁꯤꯕꯣ? ꯉꯁꯥꯏꯕꯨ ꯇꯥꯟꯅꯔꯛꯈꯤꯕꯗꯣ ꯅꯨꯃꯤꯗꯥꯡꯗꯅꯤ꯫ ꯆꯤꯡꯂꯥꯏꯉꯝꯕꯅ ꯅꯣꯏꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡ, ꯅꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ꯫ ꯌꯥꯏꯐꯕꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯩ ꯌꯨꯝꯗ ꯆꯪꯕ ꯐꯪꯒꯗꯕ ꯃꯥꯟꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯑꯍꯤꯡ ꯍꯜꯂꯛꯇꯕꯒꯤ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯣꯏꯔꯣ? ꯂꯥꯏꯔ ꯃꯤꯔ, ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟ ꯃꯦꯟꯁꯨ ꯇꯥꯗꯦ, ꯐꯥꯒꯤ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯣ ꯑꯩꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗ ꯃꯩ ꯍꯧꯔꯛꯏ, ꯆꯪꯕ ꯉꯝꯗꯦ꯫ ꯑꯩ ꯉꯁꯤꯗꯤ ꯑꯀꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯥꯛꯑꯣ, ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯣꯡꯒ꯭ꯔꯦꯡ ꯃꯀꯨ ꯃꯥꯟꯕ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯁꯦ, ꯑꯁꯤꯗ ꯇꯣꯡꯈꯠꯂꯁꯤ, ꯑꯗꯨꯒꯅꯦ ꯅꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯃꯗꯨꯗ ꯐꯥꯎꯒꯠꯂꯛꯇꯣꯏꯅꯤ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯡꯒ꯭ꯔꯦꯡ ꯃꯀꯨ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯣꯂꯣꯃꯨꯗꯣ ꯌꯥꯏꯐꯕꯤꯒꯤ ꯊꯋꯥꯏꯅ ꯏꯁꯤꯡꯗ ꯂꯨꯞꯈꯤꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯑꯃꯨꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯕꯅꯤꯅꯦ ꯅꯪꯅ ꯍꯤꯡꯂꯤꯉꯩꯗ ꯅꯨꯄꯤ ꯀꯅꯥꯅꯣ ꯅꯝꯖꯥ ꯅꯝꯊꯦꯛꯅꯦ ꯍꯥꯏꯗꯨꯕ? ꯅꯪꯕꯨ ꯅꯆꯤꯟ ꯊꯤꯔꯤꯔꯣ? ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯕꯁꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯌꯨꯝꯗ ꯆꯪꯕ ꯌꯥꯗꯅꯕ ꯑꯩꯅ ꯊꯕꯛ ꯇꯧꯔꯝꯂꯕꯅꯤ꯫ ꯆꯠꯂꯣ, ꯀꯣꯏꯊꯤ ꯊꯤꯔꯨꯆꯣ, ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯏ ꯑꯗꯣ ꯂꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯧꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯀꯔꯤ ꯄꯤꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕꯤꯗꯦ꯫ ꯌꯥꯏ ꯑꯗꯨꯅ ꯑꯩꯒꯤ, ꯑꯗꯨꯒ ꯌꯥꯏꯐꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯪꯒꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝ ꯀꯜꯂꯤꯅꯤ, ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯩ, ꯍꯤ ꯌꯥꯏ ꯑꯗꯨꯒꯤ ꯃꯄꯥꯟꯅꯅꯤꯅꯦ ꯃꯥꯅ ꯀꯜꯂꯤꯕꯗꯣ, ꯃꯗꯨ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯂꯣꯏꯔꯕꯅꯦ ꯑꯗꯨꯝ, ꯂꯥꯡꯒꯅꯨꯀꯣ꯫
ꯑꯩꯅ ꯉꯔꯥꯡ ꯁꯣꯜꯂꯝꯕ ꯍꯤꯀꯥꯞ ꯌꯦꯀꯥꯞ ꯑꯗꯨꯕꯨ ꯏꯁꯣꯏ ꯁꯣꯏꯕ ꯑꯃ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯅꯣꯡ ꯉꯥꯟꯒꯗꯧꯔꯦ ꯁꯣꯝꯗ ꯌꯥꯏꯐꯕꯤꯁꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯃꯨꯡ ꯆꯪꯂꯝꯗꯥꯏꯗ ꯆꯤꯡꯂꯥꯏ ꯉꯝꯕꯔꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯃꯤ ꯏꯃꯨꯡ ꯌꯧꯕꯒ ꯃꯍꯥꯛꯅ ꯎꯔꯦ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎ ꯑꯅꯤꯅ ꯃꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯌꯥꯏꯐꯕꯤ ꯎꯄꯥꯏ ꯂꯩꯇꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ ꯁꯅꯥꯇꯣꯝꯕ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯈꯔ ꯐꯔꯕ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯏꯆꯥꯁꯦ ꯀꯧꯕ ꯉꯥꯡꯕꯁꯨ ꯑꯃꯠꯇ ꯇꯥꯗꯦ ꯑꯝꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯐꯕꯤꯗꯨ ꯀꯞꯂꯝꯃꯤ ꯑꯣꯟꯊꯣꯔꯛꯄꯗ ꯑꯃꯨꯖꯥꯎꯒꯤ ꯃꯅꯥꯛꯇ ꯇꯣꯂꯨꯃꯨ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯌꯥꯏꯐꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯏ ꯏꯃꯥ ꯕꯥꯕꯥ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯕꯥꯕꯥ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯐꯨꯎ ꯃꯥꯅ ꯑꯩꯕꯨ ꯉꯔꯥꯡ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯅꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗꯨꯗ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯕꯥꯕꯥ ꯅꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯝꯇ ꯇꯥꯗ꯭ꯔꯕꯣ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯍꯛꯆꯥꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯃꯥꯏꯕ ꯑꯗꯨꯗꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯅꯅꯕ ꯇꯣꯂꯨꯃꯨꯗꯤ ꯑꯃꯨꯛ ꯂꯩꯍꯧꯔꯦ ꯌꯥꯏꯐꯕꯤꯅ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯊꯩꯖꯤꯟꯗꯨꯅ ꯇꯣꯂꯨꯃꯨꯕꯨ ꯀꯤꯖꯕꯗꯨꯕꯨ ꯈꯥꯡꯂꯤ ꯌꯥꯏꯐꯕꯤ ꯀꯞꯂꯒ ꯏꯃꯥ ꯇꯨ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯏꯃꯥ ꯌꯦꯡꯉꯨꯗꯨ ꯑꯩ ꯑꯁꯤꯕꯨ ꯁꯤꯔꯕ ꯍꯥꯏꯕꯗꯨꯔ ꯏꯃꯥ ꯑꯩ ꯁꯤꯕ ꯄꯥꯝꯗꯦ ꯏꯃꯥ ꯑꯝꯇꯗꯤ ꯇꯥꯕꯤꯌꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯣꯂꯨꯃꯨꯅ ꯌꯥꯏꯐꯕꯤꯗ ꯍꯪꯂꯛꯏ ꯅꯪꯒꯤ ꯅꯁꯥꯗ ꯌꯥꯎꯔꯤꯕ ꯌꯥꯏ ꯑꯗꯣ ꯀꯗꯥꯏꯗ ꯂꯣꯠꯂꯤ ꯃꯗꯨ ꯍꯥꯏꯔꯛꯑꯣ ꯌꯥꯏꯐꯕꯤꯗꯨ ꯃꯃꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯗꯗꯤ ꯀꯔꯤꯁꯨ ꯐꯥꯎꯗ꯭ꯔꯦ ꯏꯃꯥ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯕꯥꯕꯥ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯕꯥꯕꯥ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯣ ꯕꯥꯕꯥ ꯑꯃꯨꯁꯨ ꯇꯥꯟꯅꯒꯦ ꯇꯧꯕꯗ ꯑꯃꯨꯖꯥꯎꯅ ꯏꯪꯒꯤꯠ ꯇꯧꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯁꯅꯥꯇꯣꯝꯕꯗꯁꯨ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯂꯨꯒꯗꯧꯔꯤ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯦ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯇꯣꯂꯨꯃꯨꯗ ꯍꯥꯏꯔꯝꯃꯤ ꯍꯩ ꯊꯤꯕꯣꯡꯖꯥꯎ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯥꯏ ꯑꯗꯣ ꯇꯧꯅꯅꯕ ꯍꯣꯠꯅꯧꯅꯦ ꯊꯋꯥꯏ ꯑꯁꯤꯅ ꯀꯨꯏꯅ ꯍꯛꯆꯥꯡ ꯊꯥꯗꯣꯛꯂꯕꯗꯤ ꯌꯥꯏ ꯑꯗꯣ ꯃꯒꯨꯟ ꯌꯥꯎꯔꯔꯣই ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯉꯝꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯄꯨꯁꯨ ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟꯃꯟꯗꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯊꯋꯥꯏ ꯑꯗꯣ ꯍꯛꯆꯥꯡꯗ ꯆꯪꯍꯟꯕ ꯌꯥꯕꯅꯤ ꯅꯨꯃꯤꯗꯥꯡ ꯀꯧꯊꯣꯛꯂꯁꯨ ꯐꯔꯦꯅꯤ ꯍꯧꯖꯤꯛꯇꯤ ꯍꯩꯁꯨ ꯍꯩꯇꯅ ꯍꯩ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯥꯎꯊꯣꯛꯈꯤꯕꯒꯤ ꯇꯧꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯊꯦꯡꯉꯦ ꯆꯠꯂꯣ ꯌꯥꯏꯐꯕꯤꯗꯨ ꯇꯣꯂꯨꯃꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯂꯦ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯆꯤꯡꯂꯥꯏ ꯉꯝꯕ ꯂꯥꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯅꯔꯕ ꯃꯇꯨꯡꯗ ꯌꯥꯏꯐꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯆꯤꯡꯂꯥꯏ ꯉꯝꯕꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯌꯥꯏꯐꯕꯤꯗꯨ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯕ ꯃꯇꯨꯡꯗ ꯆꯤꯡꯂꯥꯏ ꯉꯝꯕꯒꯤ ꯃꯃꯥꯅ ꯕꯦꯃꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝꯅꯁꯨ ꯐꯩ ꯌꯥꯝꯅꯁꯨ ꯐꯠꯇꯦ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯍꯤꯌꯥꯏ ꯑꯗꯨꯅ ꯃꯨꯟꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯏꯆꯥꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯏꯔꯦꯟꯅꯤ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯅꯪꯒꯤ ꯌꯥꯏ ꯑꯁꯤ ꯎꯕꯗꯒꯤ ꯃꯁꯛ ꯈꯪꯂꯦ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ ꯌꯥꯏꯐꯕꯤꯗꯨ ꯋꯥꯈꯜ ꯄꯨꯕ ꯉꯝꯂꯝꯗꯦ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅ ꯅꯥꯌꯣꯛꯅ ꯀꯣꯟꯕꯤꯕ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥꯁꯨ ꯑꯄꯣꯛꯄ ꯑꯃꯠꯇ ꯅꯠꯇꯕ ꯏꯃꯥ ꯕꯥꯕꯥ ꯌꯥꯔꯣꯏ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯈꯣꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯃꯥ ꯏꯄꯥ ꯑꯗꯨꯅ ꯃꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯅꯣꯛ ꯆꯥꯎꯕ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨꯗ ꯑꯩꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯊꯝꯕꯤꯔꯝꯕ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯉꯁꯤꯁꯨ ꯏꯃꯥꯗꯣ ꯑꯩꯒꯤꯗꯃꯛ ꯀꯞꯍꯧꯔꯤ ꯃꯆꯥ ꯑꯩꯒꯤ ꯏꯇꯧ ꯑꯗꯨꯗ ꯏꯃꯥꯒ ꯄꯥꯕꯒꯗꯨ ꯀꯞꯍꯧꯔꯤ ꯅꯣꯏ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯩ ꯊꯥꯖꯗꯦ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯊꯥꯖꯗꯦ ꯃꯈꯣꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯤ ꯅꯣꯏ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯂꯥꯏꯔꯦꯟꯁꯤꯡ ꯑꯗꯨ ꯌꯥꯏꯐꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯕꯦꯝꯃ ꯃꯇꯝ ꯑꯁꯤ ꯊꯦꯡꯈ꯭ꯔꯦ ꯅꯪꯒꯤ ꯊꯋꯥꯏꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯊꯥꯗꯣꯛꯂꯤꯕꯁꯤ ꯀꯨꯏꯔꯦ ꯑꯁꯣꯝꯅ ꯅꯪꯕు ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ ꯁꯦ ꯃꯁꯤꯒꯤ ꯍꯤꯌꯥꯏ ꯑꯁꯦ ꯎꯝꯁꯤꯜꯂꯨ ꯐꯠꯇ꯭ꯔꯕ ꯃꯥꯏꯕꯗꯨꯒꯤ ꯍꯤꯀꯥꯞ ꯏꯀꯥꯞ ꯑꯗꯣ ꯃꯥꯡꯗꯨꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯂꯥꯛꯅꯅꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯪꯅꯤꯡꯕ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯍꯪꯂꯨ ꯑꯁꯨꯝꯅ ꯌꯥꯏꯐꯕꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯦ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯋꯥꯈꯜ ꯍꯦꯛ ꯂꯥꯛꯄꯒ ꯌꯥꯏꯐꯕꯤꯅ ꯏꯃꯥ ꯕꯥꯕꯥ ꯑꯩꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯇꯣꯝꯕ ꯃꯇꯩ ꯃꯅꯥꯎꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯄ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ ꯁꯅꯥꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯒ ꯄꯨꯗꯨꯅ ꯊꯥꯏꯅꯒꯤ ꯆꯤꯡ ꯑꯗꯨꯗ ꯂꯥꯛꯂꯦ ꯌꯥꯏꯐꯕꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯏꯄꯥꯅ
ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯝꯕ ꯃꯆꯥ ꯑꯩꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯕꯒꯤ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ? ꯀꯞꯅ ꯃꯃꯥ ꯃꯄꯥꯕꯨ ꯆꯠꯂꯣ ꯍꯥꯏꯈꯤꯕ ꯇꯨꯔꯦꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯂꯥꯏꯔꯦꯟ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯥꯎꯅ ꯂꯥꯛꯂꯦ꯫ ꯂꯥꯏꯔꯦꯜ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯇꯥꯎꯗꯣ ꯅꯨꯡꯁꯤꯕꯅꯤ, ꯏꯆꯜ ꯑꯗꯨꯁꯨ ꯂꯥꯟꯖꯗꯕꯅꯤ, ꯈꯩꯖꯗꯕꯅꯤ꯫ ꯃꯆꯤꯟ ꯊꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯃꯕꯨꯛ ꯐꯠꯇꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯈꯤ꯫ ꯅꯪꯒꯤ ꯅꯃꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯆꯤꯛꯇꯨꯅ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯈꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯅ ꯃꯨꯟꯅ ꯊꯤꯖꯤꯜꯂꯨꯕ ꯇꯧꯗꯅ ꯅꯪꯒꯤ ꯅꯃꯥꯕꯨ ꯁꯥꯞ ꯇꯧꯈꯤ, ꯅꯪꯕꯨꯁꯨ ꯌꯥꯎꯅ꯫ ꯌꯥꯏꯐꯕꯤꯗꯣ ꯁꯥꯎꯅ ꯍꯥꯠꯀꯅꯤ, ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯩꯗꯤ ꯂꯥꯏꯔꯦꯟꯒꯤ ꯏ ꯑꯣꯏꯔꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯆꯥꯅꯤ꯫ ꯅꯪꯒꯨꯝꯕ ꯂꯤꯟ ꯑꯃꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯃꯕꯨꯛ ꯐꯠꯇꯕ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯁꯥꯞ ꯇꯧꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤ, ꯑꯩꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯏꯃꯥ ꯏꯄꯥꯅ ꯀꯟꯕꯤꯔꯛꯄꯅꯤ꯫ ꯂꯥꯟꯖꯗꯕ ꯏꯃꯥꯕꯨ ꯁꯥꯞꯁꯨ ꯇꯧꯕꯤꯕ꯫ ꯈꯝꯕꯥꯜꯅ ꯕꯦꯃꯥ ꯇꯧꯍꯩꯗꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯇꯨꯔꯦꯜ ꯃꯅꯨꯡꯗꯒꯤ ꯂꯥꯏꯔꯦꯟ ꯑꯅꯤꯈꯛ ꯐꯥꯎꯒꯠꯂꯛꯂꯦ꯫ ꯀꯔꯤꯒꯤꯅꯣ ꯁ꯭ꯋꯥꯏꯗ ꯂꯥꯡꯂꯤꯕꯁꯤꯕꯣ? ꯂꯥꯡꯒꯅꯨ, ꯑꯩꯒꯤ ꯏꯆꯥ ꯇꯨꯝꯃꯤ, ꯂꯥꯡꯒꯅꯨ꯫ ꯂꯥꯏꯔꯦꯟ ꯃꯌꯥꯝ ꯑꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯩ꯫ ꯌꯥꯏꯐꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯏꯇꯥꯎ, ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯩ ꯌꯥꯝꯅ ꯅꯥꯟꯈ꯭ꯔꯦ, ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯃꯨꯛ ꯇꯤꯜꯂꯁꯤ꯫ ꯏꯇꯥꯎ, ꯏꯆꯟꯅꯤꯕꯦꯝꯃ ꯂꯥꯛꯑꯣ꯫ ꯂꯥꯏꯔꯦꯟ ꯑꯃꯅ ꯏꯅꯤꯡꯊꯧ, ꯃꯈꯣꯏꯒꯤ ꯌꯥꯏ ꯑꯗꯨ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯁꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯌꯥꯏ ꯑꯗꯨ ꯄꯤꯔꯒ ꯋꯥꯈꯜ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯏꯇꯥꯎ ꯑꯃꯗꯤ ꯏꯆꯟꯕꯨ ꯊꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯌꯥꯏ ꯑꯁꯦ ꯃꯁꯥꯗ ꯌꯥꯎꯗꯕꯅ ꯃꯔꯝꯅ ꯏꯅꯛ ꯅꯛꯅ ꯂꯩꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯕꯅꯤꯀꯣ ꯏꯇꯥꯎ꯫ ꯂꯥꯏꯔꯦꯟ ꯑꯩꯈꯣꯏꯒꯤꯗꯤ ꯍꯤ ꯌꯥꯏ ꯑꯁꯦ ꯌꯥꯝꯅ ꯂꯨꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯌꯥꯏꯐꯕꯤꯗ ꯕꯦꯃꯥ, ꯅꯪꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯐꯖꯕ ꯎꯔꯤꯕꯁꯦ ꯅꯪꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯄꯥꯕꯒꯤ ꯃꯄꯥꯜꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯄꯤꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯃꯨꯛ ꯄꯤꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯨ꯫ ꯕꯦꯃꯥ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯔꯦꯜ ꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕ ꯌꯥꯏ ꯑꯅꯤ ꯑꯗꯨ ꯄꯨꯊꯣꯔꯛꯂꯕꯗꯤ ꯃꯍꯥꯛ ꯃꯤꯑꯣꯏꯕ ꯑꯃꯨꯛ ꯍꯟꯅ ꯑꯣꯜꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤꯅ ꯏꯃꯥ, ꯕꯥꯕꯥ, ꯑꯩ ꯋꯥꯐꯝꯁꯤ ꯌꯥꯕ ꯉꯝꯂꯣꯏ, ꯑꯩ ꯌꯥꯕ ꯉꯝꯃꯣꯏ꯫ ꯏꯃꯥꯒ ꯄꯥꯕꯒ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ꯫ ꯌꯦꯡꯉꯨ, ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯝꯂꯤꯕꯅꯤ, ꯅꯪꯕꯨ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯌꯣꯛꯆꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯅ ꯀꯞꯈꯤꯕ ꯃꯆꯥꯒꯤꯗꯃꯛ ꯃꯁꯥꯒꯤ ꯍꯤ ꯌꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗꯅ ꯀꯠꯊꯣꯛꯇꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯈꯤꯕꯅꯤ꯫ ꯉꯁꯤ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯌꯣꯛꯂꯨꯕꯒꯤ ꯑꯩꯈꯣꯏꯗꯤ ꯅꯅꯥꯎ ꯑꯅꯤ ꯑꯃꯁꯨ ꯐꯪꯂꯦꯗꯣ ꯌꯦꯡꯉꯨ꯫ ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯒꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯕꯦꯃꯥ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯁꯨꯝꯅ ꯊꯦꯝꯗꯨꯅ ꯌꯥꯏꯐꯕꯤꯗꯒꯤ ꯌꯥꯏ ꯑꯗꯣ ꯂꯥꯏꯔꯦꯟ ꯃꯃꯥ ꯃꯄꯥ ꯑꯗꯨꯗ ꯍꯟꯅ ꯑꯃꯨꯛꯀ ꯄꯤꯔꯦ꯫ ꯌꯥꯏꯐꯕꯤꯗꯣ ꯂꯥꯏꯔꯦꯟ ꯑꯣꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯏꯇꯥꯎ, ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯑꯁꯤ ꯀꯔꯤꯅ ꯁꯤꯡꯒꯅꯤ? ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯦ ꯏꯇꯥꯎ꯫ ꯂꯥꯏꯔꯦꯟ ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯏꯇꯥ, ꯉꯁꯤꯗꯤ ꯏꯇꯥ ꯊꯥꯖꯗꯅ ꯑꯃꯨꯛ ꯏꯆꯥꯕꯨ ꯀꯣꯟꯕ ꯐꯪꯖꯔꯦꯗꯣ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯦ, ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ? ꯃꯌꯥꯝ ꯑꯗꯣ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯒ ꯊꯝꯕꯥꯜꯒꯅ ꯌꯥꯏꯐꯕꯤꯗ ꯕꯦꯃꯥ, ꯏꯆꯥꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯇꯝꯂꯝꯗ꯭ꯔꯦ꯫ ꯏꯆꯥꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤꯅꯤ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕꯅ ꯏꯆꯥꯕꯨ ꯉꯥꯛ ꯁꯦꯟꯕꯁꯨ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯦ꯫ ꯅꯪꯒꯤ ꯃꯥꯟꯅꯕ ꯃꯔꯛꯇ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯌꯨꯀꯣ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯌꯨ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯌꯥꯏꯐꯕꯗ ꯑꯣꯏꯌꯨ꯫ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯁꯤꯗ ꯂꯥꯛꯂꯒ ꯎꯅꯁꯤꯀꯣ꯫ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯏꯅꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯂꯦꯝꯉꯥꯟꯕꯤ ꯑꯃꯁꯨꯡ ꯃꯥꯂꯦꯝꯉꯥꯟꯕꯅ ꯏꯆꯦ, ꯅꯨꯡꯇꯤꯒꯤ ꯂꯥꯛꯎꯀꯣ ꯁꯤꯗ꯫ ꯑꯩꯗꯤ ꯏꯆꯦꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯣꯏꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯆꯥꯛ ꯄꯨꯔꯒ ꯂꯥꯛꯇꯣꯏꯅꯤ꯫ ꯌꯥꯏꯐꯕꯤꯗꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯈꯤꯗ꯭ꯔꯦ, ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯏꯔꯦꯟ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨꯅ ꯌꯥꯏ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯆꯥꯗ ꯄꯤꯊꯣꯛꯈ꯭ꯔꯁꯤꯔ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ꯫ ꯏꯆꯥꯒ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯆꯠꯅꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯤꯗꯤ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯅꯥꯎ ꯑꯅꯤ ꯆꯠꯈꯤꯕꯗꯨꯗ ꯃꯤꯠꯌꯦꯡ ꯇꯥꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯊꯝꯕꯥꯜꯗꯣ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯆꯥꯛꯁꯪꯗ ꯆꯪꯂꯣꯏ ꯂꯩꯔꯝꯗꯦ, ꯐꯃꯨꯡꯀꯥꯗ ꯆꯪꯂꯣꯏ ꯂꯩꯔꯝꯗꯦ꯫ ꯃꯆꯥꯗꯣ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ, ꯏꯍꯥꯡ ꯍꯥꯡꯕꯒꯨꯝꯅ ꯇꯧꯏ꯫ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯆꯥꯒꯤ ꯃꯃꯥꯟ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯪꯂꯒ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ? ꯅꯨꯡꯁꯤꯕꯅꯤꯗ, ꯐꯖꯕꯅꯤꯗ ꯑꯩꯒꯤ ꯏꯆꯥꯗꯣ꯫
ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯌꯥꯝ ꯑꯁꯤ ꯂꯥꯏꯔꯦꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯈꯟꯖꯩ ꯑꯃꯨꯛꯁꯨ ꯑꯇꯩ ꯂꯥꯏꯔꯦꯟꯁꯤꯡꯒ ꯇꯥꯟꯅꯩ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯆꯦꯛꯁꯤꯟꯍꯧꯗꯕ ꯑꯃꯅ ꯁꯨꯛꯂꯥꯟ ꯂꯥꯟꯖꯗꯕ ꯀꯌꯥ ꯈꯞꯇꯨꯅ ꯂꯩꯔꯦ, ꯊꯃꯣꯏ ꯀꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤ, ꯌꯥꯏꯐꯕꯤꯕꯨ ꯊꯦꯡꯅꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯑꯗꯣ ꯑꯩꯅ ꯂꯧꯊꯣꯛꯂꯒꯦ꯫ ꯆꯞ ꯃꯥꯟꯅꯅ ꯌꯥꯏꯐꯕꯤꯒꯤ ꯃꯐꯝꯗꯒꯤꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯂꯧꯊꯣꯛꯅꯕ ꯑꯩꯅ ꯈꯜꯂꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯦ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯦꯟꯕ ꯇꯥꯔꯦ꯫ ꯁꯅꯥꯇꯣꯝꯕ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤꯗꯃꯛ ꯋꯥꯠꯇ ꯄꯥꯗꯅꯕ ꯌꯥꯏ ꯑꯁꯤꯃꯒ ꯑꯩꯅ ꯄꯤꯕꯤꯔꯒꯦ, ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯒꯤꯗꯃꯛ꯫ ꯂꯥꯏꯔꯦꯟ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯃꯗꯨꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯏꯐꯕꯤꯁꯨ ꯃꯍꯥꯛꯀꯤ ꯃꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤ kauthokkre꯫ ꯃꯃꯥ ꯃꯄꯥꯒ ꯍꯔꯥꯎꯅ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯂꯥꯏꯉꯝꯕꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯡꯕꯥ ꯁꯦꯝꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯊꯝꯕꯥꯜ ꯍꯣꯏꯁꯨ ꯌꯥꯏꯐꯕꯤꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯃꯆꯥ ꯃꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯃꯨꯖꯥꯎꯁꯨ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯦ ꯍꯥꯏꯗꯨꯅ ꯕꯨꯠ ꯇꯣꯂꯣꯃꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯅꯥꯄꯜꯅ ꯌꯣꯝꯂꯕꯤ ꯑꯏꯪꯕꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫